ꯑꯍꯥꯟꯕꯃꯛꯇꯗ ꯃꯌꯥꯝ ꯄꯨꯝꯅꯃꯛꯄꯨ ꯆꯦꯅꯦꯜ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯊꯣꯏꯕꯤ ꯀꯩꯁꯥꯝꯅ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ꯫ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝ ꯃꯌꯥꯝꯒꯤꯗꯃꯛꯇ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯕ ꯋꯥꯔꯤ ꯃꯆꯥ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯏꯕꯤꯔꯛꯄꯅ ꯕꯦꯃ ꯆꯅꯨ꯫ ꯍꯧꯖꯤꯛ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯋꯥꯔꯤ ꯑꯁꯤ ꯈꯨꯗꯣꯜ ꯇꯝꯖꯔꯤ, ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯃꯃꯥꯡꯉꯩ ꯃꯇꯝ ꯑꯃꯗ ꯆꯥꯕꯣꯛꯇꯕ ꯈꯨꯜ ꯑꯃ ꯂꯩꯔꯝꯃꯤ꯫ ꯈꯨꯜ ꯑꯗꯨꯗ ꯂꯩꯔꯤꯕꯁꯤꯡꯗꯨ ꯃꯆꯥ ꯑꯃꯠꯇ ꯄꯣꯛꯅꯔꯝꯗꯦ꯫ ꯑꯗꯨꯕꯨ ꯈꯨꯜ ꯑꯗꯨ ꯁꯦꯜꯗꯤ ꯌꯥꯝꯅ ꯄꯥꯏꯅꯔꯝꯃꯤ꯫ ꯊꯪꯅꯕ ꯈꯨꯜꯁꯤꯡꯗꯒꯤ ꯁꯦꯜ ꯃꯌꯥꯝ ꯄꯤꯗꯨꯅ ꯑꯉꯥꯡ ꯂꯩꯅꯔꯝꯃꯤ꯫ ꯈꯨꯜ ꯑꯗꯨꯗ ꯌꯥꯝꯅ ꯂꯤꯛꯄ ꯑꯉꯧ ꯀꯧꯕ ꯅꯨꯄꯥ ꯑꯃꯁꯨ ꯂꯩꯔꯝꯃꯤ꯫ ꯑꯉꯧꯒꯤ ꯂꯣꯏꯅꯕꯤꯒꯤ ꯃꯃꯤꯡꯅ ꯂꯩꯃꯇꯣꯟ ꯀꯧꯔꯝꯃꯤ꯫ ꯃꯈꯣꯏꯒꯤ ꯏꯃꯨꯡꯁꯤ ꯁꯦꯜ ꯌꯥꯝꯅ ꯄꯥꯏ꯫ ꯈꯨꯜ ꯑꯗꯨꯗ ꯃꯣꯏꯅ ꯁꯦꯜ ꯏꯄꯥꯏ ꯄꯥꯏꯔꯝꯃꯤ꯫ ꯂꯩꯃꯇꯣꯟꯗꯨ ꯆꯥꯛꯈꯨꯝꯗ ꯆꯥꯛ ꯊꯣꯡꯅꯕ ꯇꯧꯔꯤ꯫ ꯇꯥꯟꯖꯥꯗꯨꯗ ꯑꯉꯧꯗꯨ ꯆꯥꯛꯈꯨꯝꯗ ꯆꯪꯂꯛꯏ꯫ ꯃꯃꯥ, ꯀꯔꯤ ꯏꯟꯁꯥꯡ ꯅꯪꯅ ꯊꯣꯡꯒꯦ ꯇꯧꯔꯤꯕꯗꯨꯅ? ꯃꯣꯏ ꯃꯄꯥ ꯁꯧꯒ꯭ꯔꯤ ꯑꯃ ꯊꯣꯡꯂꯒ ꯀꯥꯡꯉꯧ ꯑꯃ ꯉꯧꯔꯒꯦ ꯇꯧꯕꯅꯤ꯫ ꯀꯔꯤꯒꯤ ꯁꯧꯒ꯭ꯔꯤ ꯊꯣꯡꯂꯒ ꯀꯥꯡꯉꯧ ꯉꯧꯗꯣꯔꯤꯕ? ꯅꯨꯄꯤ, ꯅꯪꯁꯤ ꯁꯦꯜ ꯇꯥꯟꯕꯒꯤ ꯑꯋꯥꯕ ꯈꯪꯗ꯭ꯔꯕꯅꯤꯅ ꯁꯦꯜ ꯂꯣꯏꯁꯤꯟꯕꯗꯤ ꯊꯧꯅꯥ ꯐꯩꯗꯀꯣ꯫ ꯁꯧꯒ꯭ꯔꯤ ꯈꯛꯇꯃꯛ ꯊꯣꯡꯉꯨ, ꯀꯥꯡꯉꯧ ꯉꯧꯕ ꯌꯥꯔꯣꯏꯀꯣ꯫ ꯃꯣꯏ ꯃꯄꯥ, ꯁꯧꯒ꯭ꯔꯤ ꯊꯣꯡꯂꯒ ꯀꯔꯤꯒ ꯆꯥꯗꯧꯔꯤꯒꯦ? ꯉꯥꯔꯧꯁꯨ ꯂꯩꯕ ꯅꯠꯇꯦ, ꯑꯗꯨꯅ ꯀꯥꯡꯉꯧ ꯑꯃ ꯉꯧꯒꯦ ꯇꯧꯕꯅꯤ꯫ ꯍꯩ, ꯆꯥꯕ ꯍꯥꯏꯕꯁꯤ ꯃꯄꯥꯜ ꯅꯥꯏꯕ ꯅꯠꯇꯦ, ꯂꯤꯛꯅ ꯂꯤꯛꯅ ꯁꯤꯖꯤꯟꯅꯕ ꯇꯝꯃꯨ꯫ ꯈꯅꯥꯎ ꯃꯇꯦꯛ ꯈꯔꯁꯤ ꯈꯛꯇꯅꯤ ꯍꯥꯎꯒꯗꯕ, ꯄꯨꯛꯇꯗꯤ ꯆꯞ ꯃꯥꯟꯅꯩ꯫ ꯅꯨꯄꯥ ꯅꯪꯅ ꯂꯤꯛꯄꯁꯤ ꯑꯣꯟꯊꯣꯛꯅꯁꯨ ꯂꯤꯛꯏ꯫ ꯑꯩꯅꯦ ꯀꯥꯡꯉꯧꯒ ꯑꯃꯠꯇ ꯉꯧꯖꯔꯔꯣꯏ꯫ ꯑꯗꯨ ꯅꯨꯄꯥ, ꯑꯩꯈꯣꯏꯁꯨ ꯊꯪꯅꯕ ꯈꯨꯜꯗꯒꯤ ꯑꯉꯥꯡ ꯑꯃꯇ ꯂꯩꯁꯤꯗꯅ꯫ ꯃꯃꯥ, ꯀꯩꯅꯣ ꯅꯪꯅ ꯍꯥꯏꯗꯨꯕꯨ? ꯀꯩꯗꯧꯕꯒꯤ ꯁꯦꯜ ꯇꯤꯡꯅ ꯑꯉꯥꯡ ꯂꯩꯗꯣꯏꯅꯣ? ꯅꯪꯅ ꯑꯉꯥꯡ ꯌꯥꯝ ꯄꯥꯝꯂꯒꯅ ꯍꯣꯔꯦꯟ ꯎꯃꯪꯗꯒꯤ ꯌꯣꯡ ꯃꯆꯥ ꯑꯃ ꯐꯥꯕꯤꯔꯨꯒꯦ, ꯑꯗꯨ ꯑꯣꯏꯅ ꯍꯦꯛ ꯌꯣꯛ꯫ ꯇꯥꯅꯤꯡꯗꯦꯗ ꯅꯨꯄꯥ, ꯃꯤ ꯂꯣꯏꯅ ꯊꯪꯅꯕ ꯈꯨꯜꯗꯒꯤ ꯑꯉꯥꯡ ꯂꯩꯅꯩ꯫ ꯑꯩꯈꯣꯏꯒꯤꯁꯨ ꯑꯃ ꯂꯩꯁꯤ ꯍꯥꯏꯔꯤꯕꯁꯤꯅꯤ꯫ ꯍꯌꯦꯡ ꯑꯩꯈꯣꯏꯅ ꯑꯍꯜ ꯑꯣꯏꯔꯀꯥꯟꯗ ꯀꯅꯥꯅ ꯁꯦꯕꯥ ꯇꯧꯕꯤꯗꯧꯔꯤꯒꯦ? ꯑꯩꯈꯣꯏꯒꯤ ꯂꯩꯔꯤꯕ ꯂꯟ ꯊꯨꯝ ꯃꯌꯥꯝꯁꯦ ꯀꯅꯥꯒꯤ ꯑꯣꯏꯗꯧꯔꯤꯒꯦꯕ? ꯅꯨꯄꯥ, ꯅꯪꯒꯤ ꯂꯩꯔꯤꯕ ꯂꯟ ꯊꯨꯝ ꯃꯌꯥꯝꯁꯦ ꯅꯪꯅ ꯍꯌꯦꯡ ꯁꯤꯕꯗ ꯄꯨꯕ ꯌꯥꯒꯗ꯭ꯔꯣ? ꯅꯨꯄꯤ, ꯑꯩꯗꯤ ꯑꯉꯥꯡ ꯂꯩꯕ ꯍꯥꯏꯕꯗꯨ ꯄꯥꯝꯗꯦ꯫ ꯆꯥꯛꯇꯣ ꯂꯣꯏꯁꯤꯟꯅꯕ ꯇꯧꯔꯣ, ꯑꯩ ꯊꯕꯛ ꯆꯠꯇꯣꯏꯅꯤ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯑꯉꯧ ꯊꯣꯛꯈꯤ꯫ ꯆꯥꯕꯣꯛꯇꯕ ꯈꯨꯜꯒ ꯊꯪꯅꯕꯗ ꯈꯨꯜ ꯑꯃ ꯂꯩꯔꯝꯃꯤ꯫ ꯈꯨꯜ ꯑꯗꯨꯗ ꯇꯣꯂꯝꯃꯨ ꯀꯧꯕ ꯌꯨ ꯌꯥꯝꯅ ꯊꯛꯄ ꯅꯨꯄꯥ ꯑꯃ ꯂꯩꯔꯝꯃꯤ꯫ ꯃꯥꯒꯤ ꯅꯨꯄꯤꯒꯤ ꯃꯃꯤꯡꯅ ꯑꯁꯪꯕꯤ ꯀꯧꯔꯝꯃꯤ꯫ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯆꯥ 7 ꯄꯣꯛꯂꯝꯃꯤ꯫ ꯉꯁꯤꯁꯨ ꯇꯣꯂꯝꯃꯨꯗꯨ ꯌꯨ ꯉꯥꯎꯗꯨꯅ ꯃꯌꯨꯝꯗ ꯂꯥꯛꯂꯝꯃꯤ꯫ ꯑꯁꯪꯕꯤ ꯃꯄꯨꯔꯣꯏꯕꯕꯨ ꯎꯕꯗ, ꯑꯌꯨꯛꯁꯤꯗ ꯀꯗꯥꯏꯗꯒꯤ ꯌꯨꯅꯣ ꯑꯃꯨꯛ ꯊꯛꯂꯛꯂꯤꯕꯁꯤꯅ? ꯇꯣꯂꯝꯃꯨ ꯃꯆꯤꯟꯗꯣ ꯍꯥꯏꯐꯦꯠ ꯆꯤꯡꯂꯒ ꯅꯣꯛꯏ꯫ ꯏꯅꯦ ꯇꯣꯝꯕꯤꯗꯒꯤ ꯊꯛꯂꯛꯄꯅꯤ꯫ ꯑꯗꯨ ꯃꯃꯥ, ꯅꯪꯒꯤ ꯅꯆꯥ 7ꯇꯣ ꯀꯔꯥꯏ ꯆꯠꯈ꯭ꯔꯦ? ꯑꯝꯇ ꯎꯗ꯭ꯔꯤꯕꯁꯤꯕꯣ? ꯁꯥꯟꯅꯕ ꯆꯠꯂꯝꯃꯅꯤ꯫ ꯑꯗꯣ ꯃꯣꯏ ꯃꯄꯥ, ꯌꯨ ꯊꯛꯄ ꯈꯔ ꯂꯦꯞꯄꯤꯔꯣ ꯍꯥꯏꯖꯕꯁꯦ ꯌꯥꯔꯔꯣꯏꯗ꯭ꯔꯣ? ꯃꯃꯥ, ꯌꯨ ꯊꯛꯂꯒ ꯄꯣꯊꯥꯔꯤꯕꯅꯤ꯫ ꯑꯗꯨ ꯃꯃꯥ, ꯆꯥꯕꯣꯛꯇꯕ ꯈꯨꯜꯗꯗꯤ ꯑꯉꯥꯡꯁꯦ ꯌꯥꯝ ꯇꯥꯡꯉꯤ ꯍꯥꯏ꯫ ꯑꯩꯈꯣꯏꯒꯤ ꯏꯆꯥ 8ꯁꯦ ꯑꯩꯈꯣꯏ ꯑꯅꯤꯅ ꯊꯥꯛꯄꯁꯨ ꯉꯝꯒꯗꯕ ꯃꯥꯟꯗꯦ, ꯑꯗꯨꯅ ꯊꯪꯅꯕ ꯈꯨꯜꯗ ꯑꯣꯏꯅ ꯌꯣꯟꯊꯣꯛꯈ꯭ꯔꯁꯤꯗꯅ꯫ ꯀꯔꯤ ꯍꯥꯏꯕ ꯃꯣꯏ ꯃꯄꯥ? ꯏꯆꯥ 8ꯁꯤ ꯆꯥꯕꯣꯛꯇꯕ ꯈꯨꯜ ꯑꯗꯨꯗ ꯌꯣꯟꯊꯣꯛꯈ꯭ꯔꯁꯦ? ꯍꯣꯏ, ꯌꯣꯟꯊꯣꯛꯈ꯭ꯔꯁꯤ, ꯑꯗꯨꯒ ꯏꯕꯥꯅꯤ ꯅꯨꯡꯉꯥꯏꯅ ꯂꯩꯁꯤ꯫ ꯌꯣꯟꯒꯦ ꯍꯥꯏꯔꯒꯅ ꯃꯣꯏ ꯃꯄꯥꯅ ꯄꯣꯛꯂꯒ ꯌꯣꯜꯂꯣ꯫ ꯑꯩꯅ ꯄꯣꯛꯄ ꯏꯆꯥꯗꯤ ꯌꯣꯟꯕ ꯌꯥꯔꯣꯏ꯫ ꯀꯔꯤꯅꯣꯗ ꯃꯃꯥ, ꯌꯨꯅ ꯑꯩꯅ ꯊꯛꯂꯒ ꯅꯪ ꯑꯣꯏꯅ ꯉꯥꯎꯔꯕ꯭ꯔꯣ? ꯅꯨꯄꯥꯅꯕꯨ ꯀꯔꯝꯍꯥꯏꯅ ꯑꯉꯥꯡ ꯄꯣꯛꯇꯣꯏꯅꯣ? ꯊꯥꯕꯨꯝ 10 ꯅꯥꯎꯄꯨꯗꯨꯅ ꯄꯣꯛꯂꯤꯕ ꯏꯆꯥꯁꯤꯕꯨ ꯌꯣꯟꯊꯣꯛꯈ꯭ꯔꯁꯦꯌꯦ꯫ ꯆꯔꯥ ꯍꯦꯜꯂꯁꯨ ꯑꯩꯗꯤ ꯏꯆꯥ ꯌꯣꯜꯂꯒꯗꯤ ꯆꯥꯔꯣꯏ꯫ ꯃꯃꯥ, ꯑꯩꯅ ꯍꯥꯏꯔꯤꯕꯁꯦ ꯑꯩꯈꯣꯏ ꯑꯅꯤꯁꯨ ꯏꯆꯥꯁꯤꯡꯁꯨ ꯅꯨꯡꯉꯥꯏꯅ ꯂꯩꯅꯕꯅꯤ꯫ ꯃꯈꯥꯒꯤ ꯂꯨꯈꯣꯏꯁꯦ ꯃꯆꯥ ꯌꯣꯟꯕꯗ ꯃꯌꯨꯡꯒꯁꯤ ꯃꯊꯛ ꯃꯈꯥ ꯁꯥꯈ꯭ꯔꯤꯗꯣ꯫ ꯅꯨꯡꯉꯥꯏꯕꯒ ꯄꯥꯝꯖꯗ꯭ꯔꯦ꯫ ꯑꯁꯨꯝꯅ ꯃꯇꯩ ꯃꯅꯥꯎ ꯑꯅꯤꯗꯨ ꯋꯥꯔꯤ ꯁꯥꯟꯅꯔꯒ ꯂꯩꯔꯝꯃꯤ꯫ ꯁꯣꯝꯗꯅ ꯂꯩꯃꯇꯣꯟꯗꯨ ꯈꯨꯜꯒꯤ ꯄꯨꯈ꯭ꯔꯤ ꯑꯆꯧꯕꯗ ꯏꯁꯤꯡ ꯁꯣꯛꯄ ꯂꯥꯛꯂꯝꯃꯤ꯫ ꯂꯝꯕꯤꯗ ꯇꯅꯧꯕꯤꯒ ꯊꯦꯡꯅꯔꯝꯃꯤ꯫ ꯂꯩꯃꯇꯣꯟ, ꯅꯪꯕꯨ ꯏꯁꯤꯡ ꯁꯣꯛꯄ ꯂꯥꯛꯂꯤꯕ꯭ꯔꯣ? ꯍꯣꯏ ꯏꯆꯦ, ꯏꯁꯤꯡ ꯁꯣꯛꯂꯨꯒꯦ ꯇꯧꯕꯅꯤ꯫ ꯏꯆꯦꯗꯤ ꯀꯔꯥꯏ ꯆꯠꯂꯨꯕꯅꯣ? ꯑꯩꯁꯦ ꯀꯣꯟꯁꯪꯗ ꯏꯆꯥꯒꯤ ꯂꯤꯛ ꯑꯃ ꯁꯥꯔꯝꯕꯅꯤ꯫ ꯑꯗꯨ ꯂꯣꯏꯔꯕ꯭ꯔꯥ ꯍꯥꯏꯗꯅ ꯌꯦꯡꯂꯨꯕꯅꯤ, ꯂꯣꯏꯔꯝꯗ꯭ꯔꯦ꯫ ꯑꯗꯣ ꯂꯩꯃꯇꯣꯟ, ꯅꯪꯁꯨ ꯑꯉꯥꯡ ꯑꯃ ꯌꯣꯛꯂꯣꯗꯅ꯫ ꯅꯣꯏꯕꯨ ꯍꯌꯦꯡ ꯑꯍꯜꯒꯤ ꯃꯇꯝ ꯑꯣꯏꯔꯕ ꯀꯥꯟꯗ ꯀꯅꯥꯅ ꯁꯦꯕꯥ ꯁꯦꯕꯤ ꯇꯧꯕꯤꯗꯧꯔꯤꯒꯦ? ꯏꯆꯦꯅ ꯍꯥꯏꯔꯤꯕꯗꯣ ꯌꯥꯝꯅ ꯆꯨꯝꯃꯤ꯫ ꯅꯈꯣꯏ ꯅꯅꯥꯎ ꯅꯨꯄꯥꯗ ꯋꯥꯐꯝꯁꯦ ꯍꯧꯗꯣꯛꯄꯅꯤ꯫ ꯅꯈꯣꯏ ꯅꯅꯥꯎ ꯅꯨꯄꯥꯅ ꯌꯥꯗꯦ꯫ ꯃꯥꯗꯤ ꯀꯔꯤꯒꯤ ꯌꯥꯗ꯭ꯔꯤꯕ? ꯅꯠꯇꯦ, ꯃꯥꯕꯨ ꯍꯌꯦꯡ ꯑꯍꯜ ꯑꯣꯏꯔꯀꯥꯟꯗ ꯀꯅꯥꯅ ꯁꯦꯕా ꯇꯧꯕꯤꯗꯧꯔꯤꯒꯦ? ꯏꯆꯦ, ꯂꯤꯛꯂꯤꯕꯅꯤꯗꯅ, ꯑꯉꯥꯡ ꯂꯩꯔꯕꯗꯤ ꯁꯦꯜ ꯇꯤꯡꯅꯤ ꯁꯤꯅꯤꯗꯅ꯫ ꯏꯆꯦ, ꯅꯅꯥꯎ ꯅꯨꯄꯥꯒꯤ ꯈꯨꯂꯤꯛꯁꯤꯗꯤ ꯍꯥꯏꯗꯅ ꯀꯥꯟꯅꯗꯦ꯫ ꯏꯟꯁꯥꯡ ꯑꯍꯥꯎꯕ ꯑꯃꯠꯇ ꯆꯥꯕ ꯐꯪꯗ꯭ꯔꯕꯅꯤ ꯃꯥꯅ ꯂꯤꯛꯄꯗ꯫ ꯃꯥꯅ ꯑꯗꯨꯛ ꯌꯥꯝ ꯂꯤꯛꯂꯤꯕꯗꯨꯕꯨ ꯂꯩꯔꯤꯕ ꯂꯟ ꯊꯨꯝ ꯃꯌꯥꯝꯗꯣ ꯃꯥ ꯍꯌꯦꯡ ꯁꯤꯕꯗ ꯄꯨꯕ ꯌꯥꯗꯧꯔꯤꯕ꯭ꯔꯣ? ꯈꯪꯗꯦ ꯏꯆꯦ, ꯉꯥꯡꯅꯕ ꯌꯥꯗꯦ꯫ ꯍꯩ, ꯀꯥꯟꯅꯔꯣꯏ꯫ ꯑꯉꯥꯡ ꯑꯃ ꯂꯩꯔꯒꯅꯦ ꯌꯣꯛꯍꯧ꯫ ꯏꯆꯥ ꯅꯨꯡꯁꯤꯕ ꯀꯥꯏꯁꯦ ꯈꯨꯅꯨꯡꯁꯤ ꯑꯃ ꯇꯧꯕꯅꯤ꯫ ꯅꯈꯣꯏ ꯅꯇꯩꯗꯤ ꯏꯆꯥ ꯑꯅꯤꯗꯣ
ꯄꯨꯡꯉꯥꯎ ꯉꯥꯎꯗꯅ ꯂꯩꯔꯦꯗꯅ ꯑꯗꯨꯗ ꯊꯕꯛꯀ ꯆꯠꯀꯅꯤ ꯈꯪꯈꯤꯗ꯭ꯔꯦ ꯏꯇꯩ ꯍꯣꯏꯗꯤ ꯒ꯭ꯌꯥꯟ ꯇꯥꯏꯗ ꯑꯗꯨ ꯏꯆꯦ ꯑꯉꯥꯡꯁꯦ ꯂꯨꯄꯥ ꯀꯌꯥ ꯄꯤꯒꯦ ꯑꯣ ꯑꯉꯥꯡꯗꯨꯅ ꯅꯨꯄꯥ ꯑꯣꯏꯔꯒꯅ 500 ꯅꯨꯄꯤ ꯑꯣꯏꯔꯒꯅ 200 ꯑꯗꯨꯃꯥꯏꯅ ꯌꯥꯝ ꯌꯥꯝꯃꯤꯅꯤ ꯏꯆꯦ ꯑꯗꯨꯗꯤ ꯅꯅꯥꯎ ꯅꯨꯄꯥꯅ ꯂꯩꯁꯦ ꯍꯥꯏꯕ ꯌꯥꯔꯒꯗꯕ ꯃꯥꯟꯗꯦ ꯍꯩ ꯇꯥꯡꯂꯁꯨ ꯇꯥꯡꯅ ꯑꯃ ꯂꯩꯍꯧ ꯑꯗꯨꯅ ꯐꯅꯤ ꯑꯁꯨꯝꯅ ꯋꯥꯔꯤ ꯁꯥꯟꯅꯔꯝꯃꯤ ꯑꯉꯧꯗꯨ ꯊꯕꯛ ꯆꯠꯂꯨꯔꯒ ꯍꯜꯂꯛꯄꯗ ꯏꯕꯣꯍꯜꯒ ꯊꯦꯡꯅꯔꯝꯃꯤ ꯏꯕꯣꯍꯜ ꯑꯉꯧꯕꯨ ꯎꯕꯗ ꯏꯇꯥꯎ ꯀꯔꯣꯝ ꯆꯠꯂꯨꯕꯅꯣ ꯏꯇꯥꯎ ꯑꯩꯁꯦ ꯁꯦꯟꯗꯣꯏ ꯈꯣꯝꯕ ꯆꯠꯂꯨꯕꯅꯤ ꯑꯗꯣ ꯏꯇꯥꯎꯗꯤ ꯀꯔꯣꯝ ꯆꯠꯄꯤꯔꯨꯕꯅꯣ ꯏꯇꯥꯎ ꯑꯩꯁꯦ ꯊꯪꯅꯕ ꯈꯨꯜꯗ ꯑꯉꯥꯡ ꯂꯩꯒꯦ ꯍꯥꯏꯗꯨꯅ ꯌꯦꯡꯂꯨꯕꯅꯤ ꯑꯉꯥꯡ ꯃꯁꯛꯀ ꯐꯖꯕꯗꯨꯗꯤ ꯂꯨꯄꯥ 700ꯄꯨ ꯍꯥꯏ ꯃꯁꯛ ꯈꯔ ꯊꯤꯕꯗꯨꯅ 500ꯃꯨꯛ ꯑꯗꯨꯃꯥꯏꯅ ꯌꯥꯍꯧ ꯀꯩꯗꯧꯕꯒꯤ ꯃꯁꯛ ꯊꯤꯕ ꯏꯆꯥ ꯂꯩꯖꯔꯨꯗꯧꯅꯣꯅ ꯐꯖꯕ ꯑꯉꯥꯡꯗꯣ ꯂꯩꯒꯦ ꯍꯥꯏꯗꯅ ꯁꯦꯜ ꯊꯤꯒꯦꯅ ꯇꯧꯕꯗ ꯁꯦꯜ ꯋꯥꯠꯂꯝꯗꯅ ꯌꯨꯝꯗ ꯍꯜꯂꯛꯂꯤꯕꯅꯤ ꯏꯇꯥꯎꯒꯤ ꯁꯦꯜꯒ ꯌꯥꯎꯔꯛꯄ꯭ꯔꯣ ꯁꯦꯜꯒ ꯌꯥꯎꯔꯛꯂꯕꯗꯤ ꯉꯥꯏꯍꯥꯛꯇ ꯋꯥꯏꯒꯦ ꯁꯦꯜꯕꯨꯗꯤ ꯌꯥꯎꯔꯤ ꯑꯗꯨꯗ ꯏꯇꯥꯎꯅ ꯑꯉꯥꯡ ꯂꯩꯕ ꯆꯠꯄꯗꯣ ꯑꯩꯁꯨ ꯂꯥꯛꯀꯦ ꯍꯥꯏꯕꯕꯨ ꯂꯥꯛꯎ ꯆꯠꯁꯤ ꯑꯁꯤ ꯍꯥꯏꯗꯨꯅ ꯏꯕꯣꯍꯜꯒ ꯑꯉꯧꯒꯗꯨ ꯊꯪꯅꯕ ꯈꯨꯜꯒꯤ ꯑꯉꯥꯡ ꯌꯣꯟꯕ ꯀꯩꯊꯦꯜ ꯃꯆꯥꯗꯨꯗ ꯂꯥꯛꯂꯝꯃꯤ 이보할과 앙아우가두수 앙앙 요리바 ꯄꯣꯠꯐꯝ ꯑꯃꯗ ꯆꯪꯂꯛꯏ 이보할나 ꯑꯉꯥꯡ ꯌꯣꯜꯂꯤꯕ ꯅꯨꯄꯥꯗꯨꯗ ꯉꯁꯥꯏꯒꯤ ꯑꯩꯅ ꯈꯜꯂꯝꯕ ꯑꯉꯥꯡꯗꯨ ꯂꯧꯖꯔꯒꯦ ꯑꯗꯨꯒꯤ ꯑꯉꯥꯡꯗꯨꯗꯤ ꯉꯁꯥꯏꯅ ꯂꯩꯕ ꯂꯥꯛꯇꯅ ꯂꯩꯈ꯭ꯔꯦ ꯍꯥ ꯀꯔꯤ ꯃꯁꯛ ꯃꯇꯧ ꯐꯖꯕ ꯑꯉꯥꯡꯗꯣ ꯂꯧꯈ꯭ꯔꯦꯕ ꯑꯩꯅ ꯅꯉꯣꯟꯗ ꯑꯉꯥꯡꯗꯨ ꯊꯅꯃꯨ ꯁꯦꯜ ꯂꯧꯔꯨꯒꯦ ꯍꯥꯏꯔꯝꯗꯕ꯭ꯔꯅꯦ ꯍꯥꯏꯔꯝꯃꯤ ꯑꯗꯨ ꯑꯣꯏꯔꯁꯨ ꯑꯩꯈꯣꯏꯒꯤꯗꯤ ꯁꯦꯜ ꯄꯨꯂꯞ ꯊꯤꯔꯒ ꯂꯧꯊꯣꯛꯈꯤꯕ ꯃꯤꯗꯨꯗ ꯄꯤꯔꯤ ꯑꯉꯥꯡꯗꯣ ꯂꯧꯅꯤ ꯍꯥꯏꯗꯅ ꯍꯥꯏꯔꯝꯃꯒ ꯂꯧꯕ ꯂꯥꯛꯇꯕꯁꯨ ꯃꯌꯥꯝ ꯌꯥꯎꯏ ꯑꯉꯧꯅ ꯏꯇꯥꯎ ꯑꯇꯣꯞꯄꯗꯒꯤ ꯑꯣꯏꯅ ꯌꯦꯡꯉꯨꯔꯁꯤ ꯑꯁꯤ ꯍꯥꯏꯗꯨꯅ 이보할과 ꯑꯉꯧꯒꯗꯨ ꯑꯇꯩ ꯑꯉꯥꯡ ꯌꯣꯜꯂꯤꯕꯁꯤꯡ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯆꯪꯂꯛꯏ 이보할나 ꯁꯤꯒꯤ ꯑꯉꯥꯡꯁꯦ ꯂꯨꯄꯥ ꯀꯌꯥ ꯑꯣꯏꯗꯣꯏ ꯀꯨꯁꯨꯅ ꯃꯔꯣꯜ ꯑꯃ ꯐꯖꯔꯤꯕ ꯁꯤꯗꯤ ꯄꯥꯝꯃꯦꯍꯦ ꯌꯥꯝꯗꯦꯗ 2,000 ꯈꯛꯇꯅꯤ ꯑꯉꯧꯗꯨ ꯂꯨꯄꯥ 2,000 ꯍꯥꯏꯕꯗꯨ ꯈꯪꯄ꯭ꯔꯦꯛ ꯈꯪꯉꯤ ꯌꯥꯝꯃꯤꯗ ꯀꯩꯅꯣ ꯈꯔ ꯇꯥꯎ ꯑꯉꯥꯡ ꯃꯁꯛ ꯐꯖꯕꯗꯤ ꯇꯥꯡꯉꯤ ꯑꯊꯤꯕ ꯑꯉꯥꯡꯗꯤ ꯌꯥꯝ ꯍꯣꯡꯉꯤ ꯑꯉꯧꯅ ꯑꯊꯤꯕ ꯑꯉꯥꯡꯁꯤꯅ ꯂꯨꯄꯥ ꯀꯌꯥ ꯑꯊꯤꯕ ꯑꯉꯥꯡ ꯅꯨꯄꯥꯅ ꯂꯨꯄꯥ 100 ꯅꯨꯄꯤꯅ 200ꯗ ꯌꯥꯅꯤ 100 ꯄꯤꯔꯒꯦ ꯑꯊꯤꯕꯤ ꯅꯨꯄꯤ ꯃꯆꯥꯁꯤꯡꯇ ꯂꯧꯈ꯭ꯔꯒꯦ ꯀꯔꯥꯏꯗꯩꯅꯣꯗ ꯑꯗꯨꯗꯤ ꯌꯥꯔꯣꯏꯗ ꯑꯗꯨ ꯑꯣꯏꯔꯒꯅ 150ꯗꯨ ꯇꯧꯔꯒꯦ ꯑꯁꯨꯛ ꯊꯤꯕ ꯌꯣꯡꯃꯨ ꯃꯥꯟꯕ ꯑꯉꯥꯡꯁꯤꯕꯨ ꯀꯅꯥ ꯂꯩꯕꯤꯗꯣꯏꯅꯣ ꯍꯣꯏ ꯂꯧꯔꯣ ꯑꯉꯧꯁꯨ ꯍꯔꯥꯎꯅ ꯂꯨꯄꯥ 150 ꯄꯤꯗꯨꯅ ꯑꯉꯥꯡꯗꯨ ꯂꯧꯔꯝꯃꯤ 이보할ꯁꯨ ꯂꯨꯄꯥ 2,000 ꯄꯤꯔꯝꯗꯨꯅ ꯑꯉꯥꯡ ꯑꯃ ꯂꯧꯗꯨꯅ ꯑꯅꯤꯗꯨ ꯆꯠꯈꯤꯔꯝꯃꯤ ꯑꯉꯧꯗꯨ ꯌꯥꯝ ꯍꯔꯥꯎꯅ ꯃꯌꯨꯝꯗ ꯂꯥꯛꯂꯝꯃꯤ ꯑꯉꯧ ꯃꯥꯒꯤ ꯅꯨꯄꯤꯕꯨ ꯀꯧꯔꯝꯃꯤ ꯂꯩꯃꯇꯣꯟꯁꯨ ꯇꯥꯔꯗꯨꯅ ꯃꯄꯥꯟꯗ ꯊꯣꯛꯂꯛꯏ ꯍꯣ ꯀꯩꯗꯧꯔꯒꯦ ꯍꯦꯛ ꯍꯜꯂꯛꯄꯒ ꯎꯔꯥꯎ ꯊꯔꯥꯎꯔꯤꯕꯗꯨꯕꯣ ꯍꯩꯃ ꯅꯪꯅ ꯑꯉꯥꯡ ꯂꯩꯌꯨ ꯍꯥꯏꯕꯗꯨ ꯂꯩꯔꯛꯑꯕꯅꯤꯅꯦ ꯌꯦꯡꯉꯨ ꯇꯨ ꯂꯩꯃꯇꯣꯟ ꯍꯔꯥꯎꯅ ꯍꯥ ꯃꯣꯏ ꯃꯄꯥ ꯑꯉꯥꯡ ꯂꯩꯔꯦꯕ ꯀꯔꯥꯏ ꯃꯣꯏ ꯃꯄꯥ ꯑꯉꯥꯡꯗꯣ ꯑꯝꯇ ꯌꯦꯡꯒꯦ ꯁꯤ ꯌꯦꯡꯉꯨ ꯂꯩꯃꯇꯣꯟ ꯅꯣꯛꯃꯤ ꯇꯧꯗꯨꯅ ꯑꯉꯥꯡ ꯑꯗꯨꯗ ꯌꯦꯡꯂꯝꯃꯤ ꯑꯗꯨꯕꯨ ꯑꯉꯥꯡ ꯑꯗꯨꯒꯤ ꯃꯁꯛꯇꯨ ꯎꯕꯗ ꯂꯩꯃꯇꯣꯟꯗꯨ ꯈꯪꯄ꯭ꯔꯦꯛ ꯈꯪꯉꯤ ꯑꯩꯃ ꯀꯩꯅꯣ ꯁꯤꯗꯤ ꯎꯁꯤꯠ ꯌꯦꯡꯉꯨꯏ ꯁꯤꯕꯨ ꯑꯉꯥꯡꯂꯣ ꯅꯠꯇ꯭ꯔꯒ ꯎꯇꯤꯜꯂꯣ ꯀꯩꯅꯣꯗ ꯅꯨꯄꯤ ꯀꯩꯊꯦꯜꯗꯒꯤ ꯂꯨꯄꯥ 150 ꯄꯤꯗꯅ ꯂꯩꯔꯛꯂꯤꯕꯅꯤ ꯅꯨꯄꯥ ꯑꯉꯥꯡꯁꯤ ꯈꯔ ꯐꯖꯕ ꯑꯝꯇꯁꯨ ꯂꯩꯔꯧ ꯌꯥꯗ꯭ꯔꯣ ꯑꯁꯨꯛ ꯊꯤꯕ ꯑꯉꯥꯡꯁꯤꯕꯨ ꯀꯃꯥꯏꯅ ꯂꯩꯔꯛꯏꯅꯣ ꯁꯤꯗꯤ ꯑꯉꯥꯡꯕꯨ ꯃꯥꯟꯗꯦ ꯀꯩ ꯃꯥꯜꯂꯤ ꯃꯃꯥ ꯑꯉꯥꯡꯒꯤ ꯑꯉꯥꯡ ꯆꯞ ꯃꯥꯟꯅꯩ ꯁꯤ ꯐꯥꯎꯕ ꯄꯥꯝꯃꯨꯅ ꯂꯩꯔꯛꯂꯤꯕꯅꯤꯀꯣ ꯍꯣꯏ ꯄꯤꯔꯣ ꯀꯗꯥꯏ ꯑꯉꯥꯡꯗꯣ ꯑꯁꯤ ꯍꯥꯏꯗꯨꯅ ꯑꯉꯥꯡꯗꯨ ꯂꯩꯃꯇꯣꯟꯅ ꯂꯧꯔꯝꯃꯤ ꯁꯣꯝꯗ ꯑꯁꯪꯕꯤꯗꯨ ꯂꯧꯕꯨꯛꯇ ꯅꯨꯄꯤ ꯈꯔꯒ ꯂꯧ ꯁꯨꯔꯝꯃꯤ ꯅꯨꯄꯤ ꯑꯃꯅ ꯃꯤꯗꯤ ꯃꯆꯥ ꯌꯣꯜꯂꯒ ꯅꯨꯡꯉꯥꯏꯈ꯭ꯔꯦ ꯑꯩꯈꯣꯏꯒꯤ ꯊꯪꯅꯕꯒꯤ ꯀꯨꯟꯖꯣ ꯍꯥꯏꯗꯅ ꯆꯔꯥ ꯅꯥꯝꯃꯗ ꯆꯥꯕ ꯏꯃꯨꯡꯗꯣ ꯍꯧꯖꯤꯛꯇꯤ ꯃꯆꯥ ꯌꯣꯟꯗꯅ ꯃꯌꯨꯝꯒꯗꯣ ꯃꯊꯛ ꯃꯈꯥ ꯁꯥꯈ꯭ꯔꯦ ꯍꯧꯖꯤꯛꯅ ꯅꯞꯆꯣꯕ ꯑꯉꯥꯡ ꯑꯃ ꯂꯩꯔꯤꯕꯅꯤ ꯑꯗꯨꯗꯤ ꯌꯣꯟꯕ ꯁꯤꯠꯇ꯭ꯔ ꯃꯥꯜꯂꯤ ꯑꯁꯪꯕꯤ ꯅꯪꯁꯨ ꯅꯆꯥꯗꯣ 8ꯇꯣ ꯑꯅꯤꯗꯪ ꯌꯣꯜꯂꯒ ꯅꯨꯡꯉꯥꯏꯅ ꯂꯩꯕ ꯌꯥꯗ꯭ꯔꯣ ꯑꯩꯗꯤ ꯐꯅ ꯋꯥꯔꯕꯁꯨ ꯏꯆꯥ ꯌꯣꯟꯕꯒ ꯉꯝꯖꯔꯣꯏ ꯑꯩꯈꯣꯏꯅ ꯑꯁꯨꯛ ꯋꯥꯅ ꯄꯣꯛꯂꯒ ꯃꯤꯉꯣꯟꯗ ꯄꯤꯕ ꯀꯥꯏꯗꯣ ꯑꯩꯗꯤ ꯉꯝꯖꯔꯣꯏ ꯍꯣꯏꯅꯦ ꯏꯆꯥꯕꯨ ꯌꯦꯅꯥꯎ ꯃꯆꯥ ꯌꯣꯟꯕꯗꯧꯅ ꯌꯣꯟꯅꯔꯤ ꯃꯤꯁꯤꯡꯁꯦ ꯃꯆꯥꯗꯨꯕꯨ ꯀꯔꯤꯝꯇ ꯅꯨꯡꯁꯤꯕ ꯐꯥꯎꯗꯕ꯭ꯔꯥ ꯈꯪꯗꯦꯃꯤ ꯍꯣꯏ ꯑꯗꯨꯅꯤ ꯑꯗꯣ ꯑꯩꯅ ꯌꯥꯝ ꯉꯛꯂꯤꯕꯗꯤ ꯆꯥꯎꯕꯣꯛꯇꯕ ꯈꯨꯜ ꯑꯁꯤ ꯂꯩꯔꯤꯕ ꯃꯤ ꯃꯌꯥꯝꯁꯦ ꯃꯆꯥ ꯑꯃꯠꯇ ꯄꯣꯛꯇ꯭ꯔꯤꯕꯁꯤꯅꯤ ꯑꯩꯅ ꯉꯛꯏꯁꯦ ꯆꯥꯎꯕꯣꯛꯇꯕ ꯈꯨꯜꯗ ꯂꯩꯕ ꯃꯤꯗꯤ ꯂꯥꯏꯔꯗꯅ ꯍꯨꯏ ꯍꯧꯗꯣꯡ ꯐꯥꯎꯕ ꯃꯆꯥ ꯄꯣꯛꯇꯦ ꯍꯥꯏꯕꯅꯤ ꯑꯗꯨꯕꯨ ꯀꯔꯤꯒꯤ ꯑꯣꯏꯔꯕꯖꯥꯠꯅꯣ ꯍꯥꯏꯕ ꯂꯥꯏꯔꯦꯝꯕꯤꯒꯤ ꯁꯥꯞꯅꯅꯦ ꯍꯥꯏꯌꯦ ꯈꯪꯗꯦ ꯑꯩꯁꯨ ꯅꯣꯡꯃ ꯆꯥꯎꯕꯣꯛꯇꯕ ꯈꯨꯜꯒꯤ ꯈꯨꯟꯖꯥꯁꯤꯡꯅ ꯁꯖꯤ ꯊꯥ ꯂꯦꯞꯂꯕꯤ ꯑꯃ ꯍꯥꯠꯂꯨꯏ ꯍꯥꯏꯕ꯭ꯔꯥ ꯑꯗꯨꯗꯒꯤ ꯂꯥꯏꯔꯦꯝꯕꯤꯅ ꯁꯥꯞ ꯇꯧꯋꯦ ꯍꯥꯏꯕꯅꯤ ꯑꯗꯣ ꯆꯥꯎꯕꯣꯛꯇꯕ ꯈꯨꯜꯁꯤ ꯂꯩꯔꯤꯕ ꯃꯤꯁꯤꯡꯁꯦ ꯁꯦꯜꯗꯤ ꯌꯥꯝ ꯄꯥꯏ ꯑꯗꯨꯕꯨꯗꯤ ꯃꯈꯣꯏꯒꯤ ꯈꯨꯜ ꯑꯁꯦ ꯂꯟꯒꯤ ꯂꯥꯏꯔꯦꯝꯕꯤꯅ ꯊꯧꯖꯥꯟꯕꯤꯕ ꯈꯨꯜꯅꯦꯅ ꯍꯥꯏꯕꯅꯤ
ꯑꯗꯨꯅ ꯑꯣꯏꯔꯝ ꯇꯥꯔꯤ ꯃꯣꯏꯅ ꯅꯨꯡꯉꯥꯏꯔꯤꯕꯁꯦ ꯑꯩꯈꯣꯏꯒꯤ ꯈꯨꯜ ꯑꯁꯤꯅ ꯃꯍꯥ ꯆꯥꯟꯗꯥꯅ ꯀꯣꯟꯕꯔꯥ ꯈꯪꯗꯦ ꯊꯕꯛ ꯁꯨꯔꯁꯨ ꯅꯨꯡꯉꯥꯏꯕꯁꯨ ꯉꯝꯗꯦ ꯑꯁꯨꯝꯅ ꯅꯨꯄꯤꯁꯤꯡꯗꯨ ꯂꯧꯗꯨ ꯁꯨꯗꯨꯅ ꯋꯥꯔꯤ ꯁꯥꯟꯅꯔꯝꯃꯤ ꯑꯉꯧꯅ ꯃꯥꯅ ꯂꯩꯔꯛꯄ ꯃꯆꯥꯅꯨꯄꯤ ꯑꯗꯨꯒꯤ ꯃꯃꯤꯡ ꯑꯃꯨꯔꯩ ꯍꯥꯏꯅ ꯀꯧꯔꯝꯃꯤ ꯑꯃꯨꯔꯩꯁꯨ ꯆꯍꯤ 5-6 ꯍꯩꯔꯛꯂꯦ ꯑꯃꯨꯔꯩ ꯑꯁꯤ ꯃꯔꯜ ꯌꯥꯝ ꯈꯥꯏ ꯉꯁꯤꯁꯨ ꯑꯃꯨꯔꯩꯗꯨ ꯈꯨꯜꯒꯤ ꯂꯝꯄꯥꯛꯇ ꯅꯨꯄꯥ ꯃꯆꯥ ꯈꯔꯒ ꯐꯨꯅꯔꯤ ꯑꯄꯤꯛꯄꯤꯅ ꯑꯃꯨꯔꯩꯗ ꯌꯦꯡꯗꯨꯅ ꯑꯃꯨꯔꯩ ꯐꯨꯖꯤꯜꯂꯣ ꯃꯆꯤꯟꯗꯨꯗ ꯀꯤꯅ ꯊꯤꯟꯖꯤꯜꯂꯣ ꯐꯨꯖꯤꯜꯂꯣ ꯑꯃꯨꯔꯩ ꯐꯨꯖꯤꯜꯂꯣ ꯑꯃꯨꯔꯩ ꯃꯥꯁꯨ ꯐꯨꯖꯤꯜꯂꯤ ꯅꯨꯄꯥ ꯃꯆꯥꯁꯤꯡ ꯑꯗꯨꯗꯤ ꯑꯃꯨꯔꯩꯅ ꯐꯨꯕꯗꯨꯗ ꯑꯣꯛ ꯈꯣꯡꯕ ꯃꯈꯩ ꯀꯞꯂꯝꯃꯤ ꯑꯃꯨꯔꯩ ꯅꯨꯄꯥꯁꯤꯡ ꯑꯗꯨꯗ ꯁꯥꯎꯅ ꯌꯦꯡꯗꯨꯅ ꯃꯇꯨꯡ ꯃꯅꯥꯎ ꯑꯃꯨꯛ ꯈꯠꯅꯕ ꯍꯧꯔꯛꯑꯕ ꯑꯐꯕ ꯑꯣꯏꯔꯣꯏ ꯑꯄꯤꯛꯄꯤ ꯆꯠꯁꯤꯜꯂꯣ ꯑꯁꯤ ꯍꯥꯏꯗꯨꯅ ꯑꯄꯤꯛꯄꯤꯒ ꯑꯃꯨꯔꯩꯒꯗꯨ ꯆꯠꯈꯤꯔꯝꯃꯤ ꯏꯇꯥ ꯑꯃꯨꯔꯩ ꯏꯄꯨ ꯇꯣꯝꯆꯧ ꯍꯣꯏꯒꯤ ꯍꯩꯅꯧꯗꯣ ꯌꯥꯝ ꯍꯥꯎꯕꯅꯤ ꯍꯨꯔꯥꯜꯂꯨꯁꯤꯔꯥ ꯌꯥꯏꯅꯦ ꯍꯨꯔꯥꯜꯂꯨꯁꯦ ꯑꯩꯗꯤ ꯍꯨꯔꯥꯜꯂꯒ ꯆꯥꯕꯅ ꯍꯦꯟꯅ ꯍꯥꯎꯏ ꯑꯗꯣ ꯏꯄꯨ ꯇꯣꯝꯆꯧꯗꯣ ꯁꯥꯗꯤ ꯁꯥꯊꯤꯕꯅꯤ ꯍꯅꯨꯕ ꯃꯥꯅ ꯁꯥꯊꯤꯗꯅ ꯀꯌꯥꯝ ꯁꯥꯊꯤꯗꯣꯏꯅꯣ ꯑꯩꯒꯤ ꯀꯤꯟꯁꯤꯅ ꯅꯥꯇꯣꯟ ꯅꯈꯥꯡꯗꯨꯗ ꯑꯃꯨꯛꯇꯪ ꯄꯤꯕꯗ ꯒ꯭ꯌꯥꯟ ꯃꯥꯡꯗꯨꯅ ꯇꯥꯈ꯭ꯔꯗꯧꯗꯣ ꯑꯁꯨꯝꯅ ꯍꯥꯏꯅꯗꯨꯅ ꯑꯅꯤꯗꯨ ꯂꯥꯛꯂꯝꯃꯤ ꯑꯁꯨꯝ ꯂꯥꯛꯄꯅ ꯇꯣꯝꯆꯧ ꯍꯣꯏꯒꯤ ꯊꯣꯡꯒꯥꯜ ꯌꯧꯔꯛꯂꯝꯃꯤ ꯑꯄꯤꯛꯄꯤꯅ ꯑꯃꯨꯔꯩ ꯏꯄꯨ ꯇꯣꯝꯆꯧ ꯍꯣꯏꯒꯤ ꯊꯣꯡꯒꯥꯜꯗꯤ ꯁꯤꯗ ꯂꯩꯔꯦ ꯀꯃꯥꯏꯅ ꯆꯪꯅꯤ ꯃꯣꯏꯒꯤ ꯃꯅꯤꯡꯒꯤ ꯁꯝꯕꯜꯗꯣ ꯂꯤꯠꯂꯒ ꯆꯪꯉꯁꯦ ꯊꯣꯡꯒꯥꯜꯗꯒꯤ ꯆꯪꯉꯗꯤ ꯈꯪꯉꯅꯤ ꯑꯁꯤ ꯍꯥꯏꯅꯗꯨꯅ ꯑꯅꯤꯗꯨ ꯇꯣꯝꯆꯧ ꯍꯣꯏꯒꯤ ꯃꯅꯤꯡꯒꯤ ꯁꯝꯕꯜꯗꯨ ꯂꯤꯠꯇꯨꯅ ꯆꯪꯂꯛꯏ ꯃꯈꯣꯏ ꯑꯅꯤꯗꯨ ꯍꯩꯅꯧ ꯄꯥꯝꯕꯤꯗꯨꯗ ꯌꯦꯡꯗꯨꯅ ꯍꯩꯅꯧꯁꯤꯗꯤ ꯍꯥꯎꯔꯅꯤꯍꯦ ꯇꯤꯟꯒ ꯌꯣꯠꯂꯤꯁꯤꯗꯤ ꯑꯄꯤꯛꯄꯤꯅ ꯑꯃꯨꯔꯩ ꯀꯃꯥꯏꯅ ꯍꯩꯅꯧ ꯍꯦꯛꯇꯣꯏꯅꯣ ꯑꯩꯗꯤ ꯆꯥꯅꯤꯡꯕꯅ ꯂꯣꯏꯔꯦ ꯑꯩ ꯀꯥꯔꯒ ꯍꯦꯛꯎꯒꯦ ꯅꯪ ꯈꯨꯜ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯑꯃꯨꯔꯩꯗꯨ ꯍꯩꯅꯧ ꯄꯥꯝꯕꯤꯗꯨꯗ ꯅꯞ ꯅꯞꯇꯨꯅ ꯀꯥꯔꯝꯃꯤ ꯍꯩꯅꯧ ꯐꯖꯕ ꯈꯟꯗꯨꯅ ꯍꯦꯛꯇꯨꯅ ꯃꯈꯥꯗ ꯊꯥꯗꯔꯛꯏ ꯑꯄꯤꯛꯄꯤ ꯃꯥꯁꯨ ꯆꯦꯟꯗꯨꯅ ꯍꯩꯅꯧ ꯑꯗꯨꯕꯨ ꯈꯨꯜꯂꯤ ꯑꯗꯨꯝꯅ ꯂꯩꯔꯤꯉꯩ ꯇꯣꯝꯆꯧꯒꯤ ꯃꯁꯨ ꯈꯝꯇꯣꯟꯗꯨ ꯍꯩꯅꯧ ꯇꯥꯕꯒꯤ ꯃꯈꯣꯜ ꯇꯥꯕꯗ ꯍꯩꯅꯧ ꯈꯨꯜꯂꯨꯒꯦ ꯍꯥꯏꯗꯨꯅ ꯆꯦꯟꯊꯣꯔꯛꯏ ꯑꯃꯨꯔꯩꯅ ꯍꯩꯅꯧ ꯄꯥꯝꯕꯤꯗ ꯀꯥꯔꯒ ꯍꯩꯅꯧ ꯍꯦꯛꯂꯒ ꯊꯥꯗꯔꯛꯂꯒ ꯑꯄꯤꯛꯄꯤꯅ ꯈꯨꯟꯗꯨꯅ ꯂꯩꯔꯝꯕꯗꯨ ꯎꯕꯗ ꯈꯝꯇꯣꯟ ꯁꯥꯎꯅ ꯅꯣꯏ ꯑꯅꯤꯒꯤꯗꯣ ꯑꯩꯈꯣꯏꯗꯒꯤ ꯍꯩꯅꯧ ꯍꯨꯔꯥꯜꯂꯤꯔꯥ ꯈꯪꯅꯤ ꯑꯩꯈꯣꯏ ꯏꯄꯨꯗ ꯍꯥꯏꯗꯣꯛꯀꯦ ꯅꯣꯏ ꯑꯅꯤ ꯑꯁꯤ ꯍꯥꯏꯗꯨꯅ ꯈꯝꯇꯣꯟꯗꯨ ꯆꯠꯀꯦ ꯇꯧꯏ ꯍꯩꯅꯧ ꯄꯥꯝꯕꯤ ꯃꯊꯛꯇꯒꯤ ꯑꯃꯨꯔꯩꯅ ꯑꯄꯤꯛꯄꯤ ꯈꯝꯇꯣꯟꯗꯨ ꯐꯥꯎ ꯆꯠꯍꯟꯈꯤꯅꯨ ꯑꯄꯤꯛꯄꯤꯁꯨ ꯑꯃꯨꯔꯩꯅ ꯐꯥꯎ ꯍꯥꯏꯅ ꯍꯥꯏꯕꯗꯨꯗ ꯉꯝꯕꯣꯏ ꯉꯝꯗꯕꯣꯏ ꯐꯥꯔꯤ ꯑꯃꯨꯔꯩꯁꯨ ꯍꯩꯅꯧ ꯄꯥꯝꯕꯤ ꯃꯊꯛꯇꯒꯤ ꯀꯨꯝꯊꯔꯛꯇꯨꯅ ꯑꯃꯨꯔꯩꯒꯤ ꯃꯈ꯭ꯋꯥꯡꯗꯨ ꯃꯦꯠꯇꯨꯅ ꯀꯩꯕ ꯅꯪ ꯍꯧꯖꯤꯛꯀꯤꯗꯣ ꯅꯄꯨꯗ ꯍꯥꯏꯗꯣꯛꯀꯦꯕ ꯍꯥꯏꯗꯣꯛꯑꯣ ꯑꯁꯤ ꯍꯥꯏꯗꯨꯅ ꯑꯃꯨꯔꯩꯅ ꯈꯝꯇꯣꯟꯒꯤ ꯃꯅꯥ ꯑꯗꯨꯕꯨ ꯄꯥꯏꯗꯨꯅ ꯀꯟꯅ ꯍꯦꯛꯇ ꯂꯩ ꯈꯝꯇꯣꯟ ꯁꯨꯒꯠꯇꯨꯅ ꯑꯌꯣ ꯍꯩ ꯑꯃꯨꯔꯩ ꯍꯥꯏꯕꯤ ꯃꯤꯒꯤ ꯃꯅꯥ ꯂꯩꯗꯣ ꯊꯥꯗꯣꯛꯑꯣ ꯅꯪ ꯅꯣꯏ ꯅꯄꯨ ꯃꯈ꯭ꯋꯥꯡ ꯀꯣꯟꯕꯗꯨꯗ ꯍꯥꯏꯗꯣꯛꯀꯅꯤꯗꯥꯏ ꯍꯥꯏꯗꯣꯛꯑꯁꯨ ꯆꯠꯂꯨꯅꯦ ꯈꯝꯇꯣꯟ ꯁꯥꯎꯅ ꯖꯣꯃꯣ ꯅꯪ ꯈꯪꯅꯤ ꯑꯩꯈꯣꯏ ꯏꯄꯨꯗ ꯍꯥꯏꯗꯣꯛꯑꯒ ꯑꯩꯈꯣꯏ ꯏꯄꯨꯒꯤ ꯊꯥꯎ ꯇꯩꯕ ꯂꯤꯆꯩꯗꯨꯅ ꯅꯀ꯭ꯂꯥꯞꯇꯨꯗ ꯅꯪ ꯀꯜꯍꯟꯒꯦꯕ ꯅꯪ ꯑꯃꯨꯔꯩ ꯁꯥꯎꯅ ꯀꯔꯤ ꯑꯩꯕꯨ ꯌꯨꯡꯃꯨ ꯃꯥꯟꯕꯤ ꯀꯥꯏꯅ ꯑꯁꯤ ꯍꯥꯏꯗꯨꯅ ꯑꯃꯨꯔꯩꯅ ꯈꯝꯇꯣꯟꯗꯨ ꯅꯝꯁꯤꯟꯗꯨꯅ ꯐꯨꯔꯝꯃꯤ ꯑꯄꯤꯛꯄꯤ ꯃꯥꯁꯨ ꯆꯪꯁꯤꯜꯂꯛꯇꯨꯅ ꯈꯝꯇꯣꯟꯒꯤ ꯃꯁꯝ ꯑꯗꯨꯕꯨ ꯐꯣꯏ ꯈꯝꯇꯣꯟ ꯃꯥꯗꯤ ꯅꯨꯄꯤ ꯑꯅꯤ ꯆꯪꯗꯨꯅ ꯐꯨꯔꯛꯄꯗꯨꯗ ꯅꯥꯕꯅ ꯂꯣꯏꯔꯝꯃꯤ ꯑꯃꯨꯔꯩ ꯈꯝꯇꯣꯟꯗ ꯌꯦꯡꯗꯨꯅ ꯃꯇꯨ ꯃꯅꯥꯎ ꯑꯩꯉꯣꯟꯗ ꯌꯨꯡꯃꯨ ꯀꯧꯔꯛꯑꯕ ꯅꯪ ꯍꯥꯠꯇꯣꯛꯀꯗꯕꯅꯤ ꯅꯪ ꯌꯦꯡꯉꯨ ꯆꯠꯁꯤꯜꯂꯛꯑꯣ ꯑꯄꯤꯛꯄꯤ ꯑꯄꯤꯛꯄꯤꯒ ꯑꯃꯨꯔꯩꯒꯗꯨ ꯈꯝꯇꯣꯟꯗ ꯃꯆꯤꯟ ꯄꯩꯁꯤꯜꯂꯝꯗꯨꯅ ꯆꯠꯈꯤꯔꯝꯃꯤ ꯈꯝꯇꯣꯟ ꯀꯞꯂꯤ ꯇꯧꯗꯨꯅ ꯅꯨꯄꯤ ꯑꯐꯥꯎꯕꯤ ꯍꯥꯏꯁꯤꯅꯤ ꯈꯪꯉꯤꯕ ꯅꯣꯏ ꯑꯩꯈꯣꯏ ꯏꯄꯨꯗ ꯍꯥꯏꯗꯣꯛꯀꯦꯕ ꯈꯝꯇꯣꯟ ꯃꯥꯁꯨ ꯀꯞꯇꯨꯅ ꯆꯪꯈꯤꯔꯝꯃꯤ ꯂꯩ ꯃꯇꯣꯟꯁꯨ ꯏꯃꯨꯡꯒꯤ ꯊꯕꯛ ꯂꯣꯏꯁꯤꯟꯗꯨꯅ ꯂꯩꯔꯝꯃꯤ ꯑꯉꯧ ꯆꯪꯉꯛꯇꯨꯅ ꯃꯃꯥ ꯅꯆꯥꯅꯨꯄꯤ ꯑꯃꯨꯔꯩꯗꯤ ꯎꯗꯦ ꯀꯗꯥꯏ ꯂꯩꯈꯤꯒꯦ ꯃꯥꯕꯨ ꯈꯪꯗꯦ ꯃꯣꯏ ꯃꯄꯥ ꯀꯗꯥꯏꯗ ꯂꯩꯈꯤꯕꯅꯣ ꯑꯩꯁꯨ ꯉꯁꯥꯏꯗꯒꯤ ꯏꯃꯨꯡꯒꯤ ꯊꯕꯛ ꯇꯧꯔꯒ ꯂꯩꯌꯦ ꯃꯃꯥ ꯑꯩꯒꯤ ꯏꯆꯥ ꯑꯃꯨꯔꯩꯁꯦ ꯃꯁꯛꯇꯕꯨ ꯊꯤꯕꯒꯤ ꯋꯥꯅꯤ ꯃꯊꯧꯅꯥꯗꯤ ꯌꯥꯝ ꯂꯩ ꯑꯉꯥꯡ ꯑꯣꯏꯔꯤꯕ ꯃꯥꯅ ꯑꯩꯅ ꯊꯥꯡꯕꯗ ꯂꯨꯝꯕ ꯎꯖꯥꯎꯒꯗꯣ ꯊꯥꯡꯕ ꯉꯝ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤ ꯑꯃꯨꯔꯩꯁꯦ ꯈꯔ ꯇꯧꯗꯣꯔꯤ ꯃꯣꯏ ꯃꯄꯥꯟꯒꯤ ꯍꯔꯥꯎꯔꯤꯕ ꯅꯆꯥꯅꯨꯄꯤꯅꯦ ꯅꯆꯥꯁꯦ ꯅꯨꯄꯤꯅꯦꯕ ꯅꯨꯄꯤ ꯑꯣꯏꯔ ꯀꯩꯗꯧꯔꯒꯦ ꯃꯃꯥ ꯇꯥꯟꯖꯥꯗꯨꯗ ꯇꯣꯝꯆꯧꯅ ꯃꯁꯨ ꯅꯨꯄꯥ ꯈꯝꯇꯣꯟꯕꯨ ꯄꯨꯗꯨꯅ ꯊꯣꯡꯒꯥꯜ ꯑꯗꯣꯝꯗꯒꯤ ꯆꯪꯂꯛꯄꯗꯣ ꯑꯉꯧꯅ ꯎꯔꯝꯃꯤ ꯊꯣꯡꯒꯥꯜꯂꯣꯝꯗ ꯆꯪꯂꯛꯂꯤꯕꯁꯤꯕꯨ ꯈꯨꯔꯥ ꯇꯣꯝꯆꯧ ꯅꯠꯇꯕ꯭ꯔꯅꯦ ꯃꯥꯅꯤꯗ ꯃꯥꯗꯤ ꯀꯩꯗꯧꯕ ꯂꯥꯛꯂꯤꯕꯖꯥꯠꯅꯣ ꯃꯁꯨ ꯅꯨꯄꯥ ꯑꯁꯤꯁꯨ ꯌꯥꯎꯏ ꯀꯔꯤ ꯃꯁꯨ ꯅꯨꯄꯥ ꯑꯁꯤꯅ ꯃꯃꯥꯏ ꯃꯃꯤꯠ ꯏꯄꯣꯝ ꯄꯣꯝꯂꯤꯕꯁꯤꯅ ꯈꯣꯏꯒ ꯆꯤꯛꯈ꯭ꯔꯕꯖꯥꯠꯂꯅꯦ ꯇꯣꯝꯆꯧꯒ ꯈꯝꯇꯣꯟꯒꯁꯨ ꯌꯧꯁꯤꯜꯂꯛꯏ ꯇꯣꯝꯆꯧ ꯁꯥꯎꯅ ꯍꯩ ꯑꯉꯧ ꯅꯪꯒꯤ ꯅꯆꯥꯅꯨꯄꯤ ꯑꯐꯥꯎꯕꯤ ꯌꯣꯡꯃꯨ ꯃꯥꯟꯕꯤꯗꯨ ꯂꯩꯕ꯭ꯔꯥ ꯂꯩꯔꯕꯗꯤ ꯌꯥꯝ ꯊꯨꯅ ꯀꯧꯊꯣꯔꯛꯑꯣ ꯂꯩ ꯈꯨꯔꯥ ꯀꯩꯗꯧꯕ ꯌꯥꯎꯔꯒꯦ ꯈꯨꯔꯥꯒꯤ ꯏꯁꯨ ꯑꯁꯤꯅ ꯃꯃꯥꯏ ꯃꯃꯤꯠꯀꯤ ꯏꯄꯣꯝ ꯄꯣꯝꯂꯤꯕꯁꯤꯕꯨ ꯈꯣꯏꯅ ꯆꯤꯛꯂꯤꯔꯥ ꯅꯨꯡꯉꯥꯏꯇꯦ ꯊꯣꯛꯅ ꯊꯤꯅ ꯆꯤꯛꯈ꯭ꯔꯦ ꯏꯁꯨ ꯅꯨꯄꯥꯁꯦ ꯈꯣꯏꯅ ꯆꯤꯛꯄ ꯅꯠꯇꯦ
ꯅꯪꯒꯤ ꯅꯆꯥꯅꯨꯄꯤ ꯑꯐꯥꯎꯕꯤꯗꯨꯅ ꯁꯤꯛꯂꯤꯕꯅꯤꯅꯦ ꯁꯤꯛꯂꯤꯕ ꯀꯔꯤꯅꯣꯗ ꯈꯨꯔꯥ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤꯕꯨ ꯈꯣꯏꯔꯣ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤꯅ ꯀꯔꯝꯍꯥꯏꯅ ꯁꯤꯛꯇꯣꯏꯅꯣ ꯅꯪꯒꯤ ꯅꯆꯥꯅꯨꯄꯤꯗꯣ ꯈꯣꯏ ꯅꯠꯇ꯭ꯔꯕꯁꯨ ꯌꯣꯡꯃꯨꯅꯤꯗꯅ ꯈꯨꯔꯥ ꯋꯥꯒꯤ ꯋꯥ ꯁꯨꯝꯅ ꯉꯥꯡꯕꯤꯌꯨ ꯑꯩꯒꯤ ꯏꯆꯥꯕꯨ ꯌꯣꯡꯃꯨ ꯀꯥꯏꯅ ꯍꯥꯏꯕꯗꯨꯗꯤ ꯃꯄꯥ ꯑꯩ ꯈꯔ ꯅꯨꯡꯉꯥꯏꯇꯦꯗ ꯀꯔꯤꯒꯤ ꯅꯨꯡꯉꯥꯏꯇꯕ ꯌꯣꯡꯃꯨ ꯍꯥꯏꯕꯕꯨ ꯌꯣꯡꯃꯨ ꯍꯥꯏꯕꯅꯤ ꯅꯪꯒꯤ ꯅꯆꯥꯗꯣ ꯌꯣꯡꯃꯨ ꯃꯥꯟꯗꯦ ꯍꯥꯏꯒꯦꯔꯣ ꯍꯥ ꯈꯨꯔꯥ ꯋꯥ ꯀꯥꯏꯅꯔꯛꯀꯅꯤꯗꯗꯒꯤꯗꯤ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤꯗ ꯍꯟꯖꯤꯟ ꯌꯣꯡꯃꯨ ꯀꯥꯏꯅ ꯍꯥꯏꯕꯗꯨꯗꯤ ꯈꯨꯔꯥꯒꯤꯗꯨꯗꯤ ꯑꯩꯕꯨ ꯎꯁꯤꯠꯇꯕꯅꯤ ꯌꯥꯔꯦ ꯈꯨꯔꯥ ꯑꯩꯁꯦ ꯃꯤꯅ ꯎꯁꯤꯠꯇꯕ ꯌꯥꯕ ꯑꯉꯧ ꯅꯠꯇꯦ ꯂꯩꯃꯇꯣꯟꯅ ꯈꯨꯔꯥ ꯏꯆꯥꯅꯨꯄꯤꯅ ꯀꯔꯤ ꯇꯧꯔꯝꯂꯕꯒꯦ ꯇꯣꯝꯆꯧ ꯁꯥꯎꯅ ꯕꯦꯝꯃ ꯅꯆꯥꯅꯨꯄꯤꯅ ꯑꯩꯒꯤ ꯏꯪꯈꯣꯜꯗꯒꯤ ꯍꯩꯅꯧ ꯍꯨꯔꯥꯜꯂꯒ ꯏꯁꯨ ꯅꯨꯄꯥ ꯑꯁꯤꯕꯨ ꯁꯨꯇꯥꯞ ꯇꯥꯕ ꯃꯈꯩ ꯐꯨꯕꯤꯔꯝꯃꯤꯕꯅꯤ ꯈꯨꯔꯥ ꯁꯥꯎꯕꯤꯅꯨ ꯑꯩ ꯏꯆꯥꯗ ꯃꯇꯨꯡ ꯇꯧꯗꯅꯕ ꯍꯥꯏꯖꯒꯦ ꯑꯉꯧ ꯅꯣꯛꯂꯒ ꯈꯨꯔꯥꯒꯤ ꯏꯁꯨꯅ ꯃꯊꯤꯕꯣꯡ ꯄꯥꯟꯖꯗ꯭ꯔꯒ ꯈꯨꯔꯥꯅ ꯋꯥꯀꯠꯄ ꯂꯥꯛꯂꯤꯕꯅꯤꯅꯦ ꯏꯗꯨꯝ ꯏꯀꯥꯏꯗꯦ ꯇꯣꯝꯆꯧ ꯁꯥꯎꯅ ꯍꯩ ꯑꯉꯧ ꯅꯪꯅ ꯍꯥꯏꯔꯤꯕꯗꯨ ꯀꯩꯅꯣ ꯌꯥꯔꯤ ꯈꯨꯔꯥ ꯂꯦꯡꯕꯤꯈ꯭ꯔꯣ ꯅꯁꯨ ꯅꯨꯄꯥꯗꯣ ꯐꯅꯦꯛ ꯑꯣꯏꯅ ꯁꯦꯠꯄꯤꯔꯣ ꯅꯨꯄꯥ ꯑꯣꯏꯔꯒ ꯑꯗꯨꯛ ꯃꯊꯧꯅꯥ ꯂꯩꯇꯕ ꯅꯨꯄꯤꯅ ꯐꯨꯍꯟꯕ ꯃꯥꯗꯤ ꯐꯅꯦꯛ ꯑꯣꯏꯅ ꯁꯦꯠꯄꯤꯌꯨ ꯇꯣꯝꯆꯧ ꯑꯉꯧꯒꯤ ꯋꯥ ꯑꯗꯨꯗ ꯍꯦꯟꯅ ꯁꯥꯎꯔꯝꯃꯤ ꯇꯣꯝꯆꯧꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ ꯅꯆꯥꯅꯨꯄꯤꯗꯣ ꯑꯩꯈꯣꯏꯗ ꯍꯩꯅꯧ ꯍꯨꯔꯥꯟꯕ ꯊꯥꯗ ꯊꯥꯔꯛꯎ ꯃꯈꯨꯠꯇꯨ ꯊꯥꯡꯖꯧꯅ ꯀꯛꯀꯦ ꯑꯁꯤ ꯍꯥꯏꯔꯝꯗꯨꯅ ꯇꯣꯝꯆꯧ ꯃꯁꯨ ꯅꯨꯄꯥꯕꯨ ꯄꯨꯗꯨꯅ ꯆꯠꯈꯤꯔꯝꯃꯤ ꯂꯩꯃꯇꯣꯟꯅ ꯀꯩꯅꯣ ꯃꯣꯏ ꯃꯄꯥꯅ ꯍꯥꯏꯕꯤꯔꯤ ꯃꯌꯥꯝꯗꯨꯕꯣ ꯈꯨꯔꯥ ꯇꯣꯝꯆꯧꯁꯦ ꯌꯥꯝ ꯁꯥꯎꯅ ꯆꯠꯈ꯭ꯔꯦ ꯆꯠꯅꯤꯡꯂꯒ ꯆꯠꯈꯤꯁꯅꯨ ꯃꯃꯥ ꯇꯥꯟꯖꯥꯗꯨꯗ ꯑꯃꯨꯔꯩ ꯃꯥꯁꯨ ꯃꯌꯨꯝꯗ ꯍꯟꯖꯤꯜꯂꯛꯂꯝꯃꯤ ꯂꯩꯃꯇꯣꯟ ꯃꯆꯥꯅꯨꯄꯤꯕꯨ ꯎꯕꯗ ꯁꯥꯎꯅ ꯍꯩ ꯅꯪ ꯃꯤꯒꯤ ꯏꯪꯈꯣꯜꯗ ꯍꯩꯅꯧ ꯍꯨꯔꯥꯟꯕ ꯆꯠꯂꯒ ꯃꯤꯒꯤ ꯃꯆꯥ ꯐꯨꯔꯨꯏ ꯍꯥꯏꯁꯤ ꯆꯨꯝꯕ꯭ꯔꯣ ꯆꯨꯝꯃꯤ ꯀꯩꯅꯣ ꯑꯩꯅ ꯈꯝꯇꯣꯟꯗꯣ ꯐꯨꯊꯔꯝꯕꯅꯤ ꯑꯉꯧ ꯅꯣꯛꯂꯗꯨꯅ ꯑꯗꯨꯅꯤ ꯏꯆꯥꯁꯤꯗꯤ ꯐꯨꯗꯧꯅꯤ ꯃꯤꯅ ꯉꯝꯍꯟꯕ ꯌꯥꯕ ꯅꯠꯇꯦ ꯏꯆꯥꯒꯤꯗꯃꯛ ꯅꯄꯥ ꯑꯩ ꯂꯩꯔꯤ ꯏꯆꯥꯅ ꯃꯤ ꯐꯨꯔꯝꯕꯒꯤ ꯉꯥ ꯊꯣꯡꯁꯤ ꯏꯄꯥ ꯉꯥ ꯂꯩꯔꯨꯒꯦ ꯀꯩꯅꯣ ꯃꯣꯏ ꯃꯄꯥꯅ ꯍꯥꯏꯔꯤ ꯃꯌꯥꯝꯗꯨꯕꯣ ꯅꯆꯥꯁꯤ ꯅꯨꯄꯤꯅꯤ ꯍꯧꯖꯤꯛꯇꯒꯤ ꯑꯗꯨꯝꯅ ꯇꯝꯕꯤꯔꯕꯗꯤ ꯍꯌꯦꯡꯋꯥꯏꯗꯤ ꯀꯔꯤ ꯑꯣꯏꯗꯧꯔꯤꯒꯦ ꯃꯃꯥ ꯅꯪꯅ ꯈꯪꯉꯣꯏ ꯇꯨꯃꯤꯟꯅ ꯂꯩ ꯑꯩ ꯉꯥ ꯂꯩꯕ ꯆꯠꯂꯤ ꯃꯔꯣꯏ ꯃꯄꯥꯡ ꯑꯗꯨ ꯁꯦꯝꯂꯝꯃꯨ ꯑꯁꯤ ꯍꯥꯏꯗꯨꯅ ꯑꯉꯧꯗꯨ ꯉꯥ ꯂꯩꯕ ꯆꯠꯈꯤꯔꯝꯃꯤ ꯂꯤꯛꯈ꯭ꯔꯕ ꯑꯉꯧꯗꯨ ꯃꯆꯥꯒꯤꯅꯤ ꯍꯥꯏꯔꯕꯗꯤ ꯄꯥꯝꯃꯨꯕ ꯂꯩꯔꯝꯗꯦ ꯑꯉꯧꯅ ꯃꯆꯥꯅꯨꯄꯤ ꯑꯃꯨꯔꯩ ꯌꯥꯝ ꯅꯨꯡꯁꯤꯔꯝꯃꯤ ꯂꯩꯃꯇꯣꯟꯁꯨ ꯃꯆꯥꯕꯨ ꯅꯨꯡꯁꯤ ꯑꯗꯨ ꯑꯣꯏꯔꯕꯁꯨ ꯂꯩꯃꯇꯣꯟ ꯃꯆꯥꯅꯨꯄꯤꯅ ꯇꯧꯔꯤꯕꯁꯤꯗꯤ ꯄꯥꯝꯂꯝꯗꯦ ꯑꯁꯨꯝꯅ ꯃꯇꯝ ꯍꯧꯈꯤꯕꯅ ꯑꯃꯨꯔꯩꯁꯨ ꯆꯥꯎꯔꯦ ꯑꯃꯨꯔꯩ ꯊꯥꯡ ꯇꯥ ꯈꯨꯠꯁꯨ ꯈꯨꯠꯂꯥꯏ ꯑꯣꯏꯅ ꯇꯝꯂꯝꯃꯤ ꯑꯃꯨꯔꯩ ꯂꯩꯁꯥꯕꯤ ꯐꯥꯔꯕꯁꯨ ꯅꯨꯄꯥꯗꯧꯅ ꯑꯗꯨꯝ ꯍꯦꯛ ꯇꯧꯔꯝꯃꯤ ꯈꯨꯜ ꯑꯗꯨꯗ ꯂꯩꯔꯤꯕ ꯄꯥꯈꯪ ꯃꯆꯥꯁꯤꯡ ꯑꯗꯨꯗꯤ ꯑꯃꯨꯔꯩꯕꯨ ꯎꯕꯗ ꯀꯤꯅꯔꯝꯃꯤ ꯑꯃꯨꯔꯩꯅꯁꯨ ꯂꯝꯍꯦꯟꯕ ꯅꯨꯄꯥꯁꯤꯡꯗꯨ ꯊꯤꯗꯨꯅ ꯐꯨꯔꯝꯃꯤ ꯅꯣꯡꯃ ꯑꯃꯨꯔꯩꯒ ꯑꯄꯤꯛꯄꯤꯒꯗꯨ ꯇꯨꯔꯦꯜꯗ ꯏꯁꯤꯡ ꯁꯣꯛꯄ ꯂꯥꯛꯂꯝꯃꯤ ꯈꯝꯇꯣꯟꯗ ꯌꯥꯏꯃꯒꯁꯨ ꯈꯣꯏ ꯆꯨꯞꯇꯨꯅ ꯂꯩꯔꯝꯃꯤ ꯈꯝꯇꯣꯟꯗꯨ ꯑꯃꯨꯔꯩ ꯎꯕꯗ ꯁꯥꯎꯅꯤꯡꯂꯝꯃꯤ ꯃꯁꯤꯒꯤ ꯑꯃꯨꯔꯩꯁꯦ ꯑꯃꯨꯛ ꯂꯥꯛꯏ ꯉꯁꯤꯒꯤ ꯗꯥꯎꯒ ꯑꯝꯇ ꯌꯥꯔꯣꯏ ꯏꯗꯥꯎ ꯌꯨꯝꯗ ꯍꯜꯂꯁꯤꯔ ꯀꯩꯒꯤꯅꯣ ꯅꯪꯅ ꯑꯃꯨꯔꯩ ꯎꯕ ꯌꯥꯗ꯭ꯔꯤꯁꯦ ꯄꯪꯁꯥꯎꯗ ꯁꯥꯎꯔꯤꯁꯦ ꯑꯃꯨꯔꯩꯁꯦ ꯃꯕꯨꯡ ꯃꯄꯥꯎ ꯑꯗꯨꯝ ꯐꯕꯅꯤ ꯃꯥꯒꯤ ꯍꯥꯏꯕꯕꯨ ꯀꯔꯟ ꯇꯥꯕ ꯌꯥꯗꯕꯒꯤ ꯋꯥꯅꯤ ꯏꯇꯥꯎ ꯑꯩꯅ ꯑꯃꯨꯔꯩ ꯌꯥꯗꯕꯒꯤ ꯃꯔꯝ ꯅꯪꯅ ꯈꯪꯅ ꯊꯥꯏꯅ ꯑꯩꯅ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗ ꯑꯃꯨꯔꯩꯅ ꯑꯩꯕꯨ ꯊꯤꯅ ꯐꯨꯈꯤ ꯑꯗꯨꯒꯤꯅꯤ ꯑꯩꯅ ꯃꯥ ꯌꯥꯗ꯭ꯔꯤꯕꯁꯦ ꯑꯗꯨꯒꯤ ꯑꯣꯏꯔꯦ ꯊꯥꯏꯅꯒꯤ ꯋꯥꯔꯤꯗꯨꯕꯨ ꯍꯦ ꯑꯃꯨꯔꯩ ꯏꯁꯤꯡ ꯁꯣꯛꯂꯝꯕꯗꯒꯤ ꯌꯥꯏꯃꯕꯨ ꯎꯕꯗ ꯇꯥꯌꯥꯏꯃ ꯉꯥ ꯀꯌꯥꯝ ꯐꯥꯔꯒꯦ ꯌꯥꯏꯃ ꯅꯣꯛꯐꯦꯠ ꯇꯧꯗꯨꯅ ꯌꯥꯝ ꯐꯥꯗ꯭ꯔꯤꯗ ꯌꯥꯝ ꯐꯥꯗ꯭ꯔꯤ ꯀꯥꯏꯅ ꯍꯥꯏꯖꯤꯜꯂꯤ ꯑꯩꯈꯣꯏ ꯀꯩꯁꯨ ꯆꯥꯒꯦ ꯍꯥꯏꯕꯤꯔꯣꯏꯀꯣ ꯑꯗꯨꯒꯤ ꯅꯠꯇꯦꯗ ꯉꯥ ꯑꯆꯧꯕ ꯑꯃꯕꯨꯗꯤ ꯐꯥꯏꯌꯦ ꯅꯪ ꯄꯨꯈ꯭ꯔꯣ ꯊꯣꯡꯂꯒ ꯆꯥꯎ ꯑꯁꯤ ꯍꯥꯏꯗꯨꯅ ꯕꯥꯔꯇꯤꯟꯗ ꯌꯥꯎꯔꯤꯕ ꯉꯥꯗꯨ ꯑꯃꯨꯔꯩꯗ ꯄꯤꯒꯦ ꯍꯥꯏꯗꯨꯅ ꯇꯧꯔꯝꯃꯤ ꯈꯝꯇꯣꯟꯅ ꯌꯥꯏꯃꯒꯤ ꯃꯈꯨꯠꯇꯨ ꯐꯥꯗꯨꯅ ꯀꯩꯒꯤ ꯄꯤꯗꯣꯏꯅꯣ ꯄꯤꯕ ꯌꯥꯔꯣꯏ ꯊꯝꯃꯨ ꯉꯥꯗꯣ ꯈꯝꯇꯣꯟ ꯑꯃꯨꯔꯩꯗ ꯌꯦꯡꯗꯨꯅ ꯌꯣꯡꯃꯣ ꯅꯪꯅ ꯑꯩꯒꯤ ꯏꯇꯥꯎ ꯑꯄꯪꯕꯁꯤꯗ ꯏꯔꯥꯡ ꯂꯨꯁꯤꯜꯂꯒ ꯉꯥ ꯂꯧꯗꯣꯏꯗꯣ ꯑꯩꯅ ꯈꯪꯂꯣꯏꯅ ꯈꯟꯕ꯭ꯔꯣ ꯅꯊꯤꯕꯣꯡ ꯉꯥꯗꯨ ꯆꯥꯅꯤꯡꯉꯗꯤ ꯅꯪꯁꯨ ꯐꯥꯔꯒ ꯆꯥꯕ ꯌꯥꯗ꯭ꯔꯣ ꯑꯃꯨꯔꯩ ꯈꯝꯇꯣꯟꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯄꯤꯡ ꯂꯥꯎꯏ ꯀꯔꯤ ꯅꯪꯅꯁꯨ ꯑꯩꯒꯤ ꯊꯤꯕꯣꯡꯒ ꯄꯜꯂꯗꯅ ꯅꯪꯅ ꯑꯗꯨꯃꯥꯏꯅ ꯉꯥꯡꯕ ꯌꯥꯕ꯭ꯔꯣ ꯑꯁꯤ ꯍꯥꯏꯗꯨꯅ ꯆꯪꯁꯤꯟꯗꯨꯅ ꯈꯝꯇꯣꯟꯒꯤ ꯃꯁꯝꯗꯨ ꯐꯣꯏꯔꯝꯃꯤ ꯈꯝꯇꯣꯟ ꯃꯥꯁꯨ ꯅꯥꯕꯗ ꯂꯣꯏꯔꯝꯃꯤ ꯍꯦ ꯑꯉꯥꯎꯕꯤ ꯁꯣꯅꯣꯖꯨꯕꯤ ꯑꯩꯒꯤ ꯁꯝ ꯐꯣꯏꯔꯤꯕꯁꯦ ꯊꯥꯗꯣꯛꯎꯅꯦ ꯀꯩꯗꯧꯕꯩ ꯊꯥꯗꯣꯛꯇꯣꯏꯕ ꯅꯔꯨ ꯀꯣꯛꯇ꯭ꯔꯤ ꯃꯈꯩ ꯐꯣꯏꯈꯤꯅꯤ ꯅꯪꯒꯤ ꯅꯁꯝꯁꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯐꯣꯏꯔꯝꯃꯤ ꯑꯄꯤꯛꯄꯤꯒ ꯌꯥꯏꯃꯒꯅ ꯈꯥꯝꯗꯣꯛꯂꯝꯃꯤ ꯑꯗꯨꯝꯅ ꯈꯥꯝꯗꯣꯛꯄꯗꯨꯗ ꯑꯃꯨꯔꯩꯁꯨ ꯊꯥꯗꯣꯛꯂꯝꯃꯤ ꯈꯝꯇꯣꯟ ꯑꯃꯨꯔꯩꯗ ꯁꯥꯎꯅ ꯌꯦꯡꯗꯨꯅ ꯏꯕꯦꯝꯃ ꯅꯪ ꯅꯌꯨꯝ ꯄꯥꯟꯕꯒ ꯈꯪꯉꯣꯏ ꯈꯪꯂꯕꯁꯨ ꯑꯉꯥꯎ ꯑꯐꯩ ꯐꯪꯗꯧ ꯉꯥꯏ ꯃꯁꯤ ꯁꯨꯝꯍꯥꯎꯋꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯑꯃꯨꯔꯩꯅ ꯈꯝꯇꯣꯟꯕꯨ ꯇꯨꯔꯦꯜ ꯑꯗꯨꯗ ꯏꯟꯊꯔꯝꯃꯤ ꯈꯝꯇꯣꯟꯗꯨ ꯏꯔꯥꯛꯅꯔꯝꯃꯤ ꯌꯥꯏꯃ ꯄꯥꯈꯠꯅ ꯑꯃꯨꯔꯩ ꯈꯝꯇꯣꯟꯁꯤ ꯏꯔꯣꯏꯕ ꯍꯩꯇꯕꯅꯤ ꯈꯝꯇꯣꯟꯁꯤ ꯏꯔꯣꯏꯕ ꯍꯩꯇꯦꯕ
ꯑꯁꯤ ꯍꯥꯏꯗꯨꯅ ꯑꯃꯨꯔꯩꯗꯨ ꯇꯨꯔꯦꯜ ꯑꯗꯨꯗ ꯆꯣꯡꯊꯗꯨꯅ ꯈꯝꯇꯣꯟꯕꯨ ꯀꯪꯐꯥꯜꯗ ꯄꯨꯈꯠꯂꯛꯏ꯫ ꯑꯃꯨꯔꯩꯅ ꯈꯝꯇꯣꯟꯒꯤ ꯃꯊꯕꯥꯛ ꯑꯗꯨꯗ ꯅꯝꯗꯨꯅ ꯃꯥꯅ ꯊꯛꯆꯤꯟꯈꯤꯕ ꯏꯁꯤꯡꯁꯤꯡꯗꯨ ꯑꯣꯊꯣꯛꯍꯜꯂꯝꯃꯤ꯫ ꯏꯁꯤꯡꯗꯨ ꯂꯣꯏꯅ ꯑꯣꯊꯣꯛꯈ꯭ꯔꯕꯗ ꯈꯝꯇꯣꯟ ꯒ꯭ꯌꯥꯟ ꯂꯥꯛꯏ꯫ ꯈꯝꯇꯣꯟ ꯂꯣꯛ ꯀꯟꯅ ꯈꯨꯔꯤ꯫ ꯈꯝꯇꯣꯟꯅ ꯒ꯭ꯌꯥꯟ ꯇꯥꯔꯛꯄꯗꯨꯗ ꯑꯃꯨꯔꯩ ꯃꯥꯁꯨ ꯄꯥꯈꯠꯄꯗꯨ ꯐꯔꯝꯃꯤ꯫ ꯑꯃꯨꯔꯩ ꯈꯝꯇꯣꯟꯗ ꯌꯦꯡꯗꯨꯅ "ꯏꯔꯣꯏꯕꯁꯨ ꯍꯩꯇꯕ ꯅꯪꯅ ꯈꯠꯅꯕꯒꯁꯨ ꯍꯧꯔꯤ꯫ ꯃꯇꯨꯡ ꯃꯅꯥꯎ ꯈꯠꯅꯕ ꯍꯧꯔꯛꯀꯅꯨ꯫ ꯏꯇꯥ ꯄꯤꯛꯄꯤ ꯆꯠꯁꯤꯜꯂꯛ" ꯑꯁꯤ ꯍꯥꯏꯗꯨꯅ ꯆꯠꯈꯤꯔꯝꯃꯤ꯫ ꯈꯝꯇꯣꯟ ꯆꯠꯈ꯭ꯔꯤꯕ ꯑꯃꯨꯔꯩꯗ ꯌꯦꯡꯗꯨꯅ ꯂꯩ꯫ ꯀꯔꯤ ꯈꯜꯂꯨꯔꯕꯅꯣ ꯈꯪꯗꯦ, ꯅꯣꯛꯐꯦꯠꯀꯁꯨ ꯇꯧꯔꯤ꯫ "ꯌꯥꯏꯃꯅ, ꯏꯗꯥꯎ ꯉꯥ ꯐꯥꯔꯨꯒꯨꯝꯁꯦ, ꯌꯨꯝꯗ ꯍꯜꯂꯁꯤ" ꯑꯁꯤ ꯍꯥꯏꯗꯨꯅ ꯌꯥꯏꯃꯅ ꯈꯝꯇꯣꯟꯕꯨ ꯄꯨꯗꯨꯅ ꯆꯠꯈꯤꯔꯝꯃꯤ꯫ ꯂꯩꯃꯇꯣꯟ ꯃꯥꯁꯨ ꯐꯧꯃꯥꯟ ꯃꯟꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯏꯁꯤꯡ ꯁꯣꯛꯄ ꯆꯠꯈꯤꯕ ꯃꯆꯥꯅꯨꯄꯤꯅ ꯃꯐꯤ ꯃꯔꯣꯜ ꯄꯨꯝꯆꯣꯠ ꯆꯣꯠꯅ ꯍꯜꯂꯛꯄꯗꯨ ꯎꯕꯗ "ꯍꯩ, ꯅꯐꯤ ꯅꯔꯣꯜ ꯄꯨꯝꯆꯣꯠ ꯆꯣꯠꯄ ꯃꯈꯩ ꯂꯥꯛꯂꯤꯕꯗꯨꯅ ꯀꯔꯥꯏꯗ ꯑꯃꯨꯛ ꯇꯨꯁꯤꯜꯂꯨꯔꯦ? "ꯇꯨꯔꯦꯜꯗ ꯀꯨꯝꯂꯨꯕꯅꯤꯕ ꯑꯩꯈꯣꯏ ꯃꯥꯁꯤꯗꯤ ꯍꯪꯈ꯭ꯔꯄꯣꯠꯅꯤ"꯫ "ꯍꯪꯗꯕ ꯌꯥꯔꯤꯕ꯭ꯔꯣ? ꯅꯪꯗꯤ ꯃꯊꯣꯡ ꯆꯥꯕ ꯊꯕꯛꯇꯤ ꯑꯃꯠꯇꯁꯨ ꯇꯧꯗꯦ꯫ ꯅꯐꯤꯗꯨ ꯍꯣꯡꯗꯣꯛꯂꯒ ꯏꯃꯨꯡꯗ ꯆꯪꯉꯨ꯫ ꯆꯣꯠꯅ ꯆꯣꯠꯅ ꯏꯃꯨꯡꯗ ꯆꯪꯈꯤꯅꯨ, ꯐꯠꯇꯦꯀꯣ"꯫ "ꯍꯣꯏꯕ ꯄꯂꯦꯝ, ꯅꯆꯥꯁꯨ ꯂꯣꯏꯅ ꯈꯪꯉꯤ꯫ ꯅꯪ ꯑꯃ ꯑꯩꯅ ꯄꯥꯝꯗꯕ ꯉꯥꯛꯇ ꯈꯜꯂꯒ ꯇꯧꯔꯗꯅ ꯀꯔꯝ ꯊꯣꯛꯂꯗꯣꯏꯅꯣ ꯈꯪꯗꯦ"꯫ ꯑꯃꯨꯔꯩ ꯃꯥꯁꯨ ꯃꯐꯤꯗꯨ ꯍꯣꯡꯗꯣꯛꯇꯨꯅ ꯏꯃꯨꯡꯗ ꯆꯪꯈ꯭ꯔꯦ꯫ ꯁꯣꯝꯗ ꯇꯣꯜꯂꯃꯨ ꯃꯀꯣꯛ ꯄꯥꯏꯗꯨꯅ ꯙꯥꯔꯤꯗꯨꯗ ꯐꯝꯃꯤ꯫ ꯑꯁꯪꯕꯤꯅ ꯍꯋꯥꯏ ꯃꯔꯨ ꯈꯣꯠꯏ꯫ "ꯃꯃꯥ ꯅꯪꯕꯨ ꯁꯦꯜ ꯈꯤꯇꯗꯤ ꯄꯤꯌꯨꯗ. ꯑꯩꯕꯨ ꯌꯨ ꯊꯛꯅꯤꯡꯕꯅ ꯈꯅꯥꯎꯁꯤ ꯃꯔꯦꯡ ꯃꯔꯦꯡ ꯆꯠꯂꯦ"꯫ "ꯃꯣꯏ ꯃꯄꯥ ꯁꯦꯜ ꯂꯩꯇꯦ ꯍꯥꯏꯕꯅꯤꯀꯣ"꯫ "ꯃꯣꯏ ꯃꯄꯥꯒꯤ ꯌꯨꯊꯛ ꯁꯦꯜꯗꯤ ꯂꯥꯏꯔꯗꯅ ꯍꯣꯔꯦꯟ ꯊꯣꯡꯅꯕ ꯆꯦꯡꯖꯥ ꯐꯥꯎꯕ ꯂꯩꯇ꯭ꯔꯤ꯫ ꯉꯥꯏꯍꯥꯛ ꯂꯩꯔꯕꯗꯤ ꯅꯆꯥ ꯇꯔꯦꯠꯇꯣ ꯍꯟꯖꯤꯜꯂꯛꯂꯅꯤ꯫ ꯆꯥꯛ ꯂꯥꯝꯃꯦ, ꯆꯥꯛ ꯂꯣꯏꯗ꯭ꯔꯤꯕ ꯍꯥꯏꯗꯅ ꯍꯥꯏꯔꯔꯅꯤ"꯫ "ꯃꯃꯥ, ꯅꯪꯒꯤ ꯅꯆꯥꯅꯨꯄꯥ ꯇꯔꯦꯠꯁꯦ ꯇꯟꯆꯣꯛꯀ ꯇꯜꯂꯤ꯫ ꯄꯥꯈꯪ ꯐꯥꯔꯕ ꯅꯨꯄꯤ ꯊꯤꯕ ꯌꯥꯔꯕꯁꯤꯐꯥꯎ ꯊꯕꯛ ꯃꯅꯥ ꯑꯝꯇ ꯁꯨꯗꯅ ꯂꯦꯝꯖꯥ ꯆꯥꯗꯨꯅ ꯂꯩ꯫ ꯅꯍꯥꯟꯅ ꯑꯩꯅ ꯑꯉꯥꯡ ꯑꯅꯤ ꯌꯣꯟꯊꯣꯛꯂꯁꯤ ꯍꯥꯏꯕꯗꯨꯗ ꯅꯪꯅ ꯌꯥꯔꯝꯂꯕꯗꯤ ꯑꯩꯈꯣꯏꯁꯦ ꯅꯥꯟꯅ ꯅꯨꯡꯉꯥꯏꯅ ꯂꯩꯕ ꯌꯥꯔꯕꯅꯤ"꯫ "ꯇꯥꯅꯤꯡꯗꯦꯗ ꯃꯣꯏ ꯃꯄꯥ, ꯍꯦꯛ ꯍꯥꯏꯔꯨꯔꯒꯅ ꯑꯁꯤ ꯍꯦꯛꯇ ꯍꯥꯏꯔꯛꯀꯅꯤ꯫ ꯃꯣꯏꯒꯤ ꯆꯥꯕꯣꯛꯇꯕ ꯈꯨꯜꯒꯤ ꯃꯤꯁꯤꯡꯗꯣ ꯄꯥꯈꯪꯗꯤ ꯄꯥꯝꯗꯖꯥꯠꯅ, ꯄꯥꯈꯪ ꯄꯥꯝꯂꯕꯗꯤ ꯏꯆꯥ ꯇꯔꯦꯠꯃꯛ ꯂꯣꯏꯅ ꯌꯣꯟꯊꯣꯛꯈ꯭ꯔꯒꯦ ꯍꯥꯏꯕꯕꯨ꯫ ꯏꯆꯥ ꯄꯣꯛꯑꯦꯅ ꯀꯔꯤꯕꯨ ꯇꯧꯗꯣꯏꯅꯣ? ꯀꯥꯟꯅꯗꯕ ꯐꯋꯥꯝ ꯉꯥꯛꯇ꯫ ꯀꯃꯥꯏꯅ ꯐꯗꯧꯔꯤꯒꯦ? ꯅꯆꯥꯁꯤꯡꯁꯦ ꯇꯟꯕ, ꯃꯄꯥ ꯂꯧꯕ ꯑꯗꯨꯅꯅꯤ ꯐꯠꯇ꯭ꯔꯤꯕꯁꯤ꯫ ꯃꯃꯥ ꯑꯩ ꯂꯧꯔꯝꯃꯗꯤ ꯐꯔꯝꯗꯧꯕ"꯫ ꯑꯁꯨꯝꯅ ꯑꯁꯪꯕꯤꯒ ꯇꯣꯜꯂꯃꯨꯒꯗꯨ ꯋꯥꯔꯤ ꯁꯥꯟꯅꯔꯝꯃꯤ꯫ ꯈꯝꯇꯣꯟ ꯃꯥꯁꯨ ꯆꯥꯛ ꯇꯣꯛꯂꯗꯨꯅ ꯐꯃꯨꯡꯗ ꯇꯨꯝꯕ ꯆꯪꯂꯛꯏ꯫ ꯑꯗꯨꯕꯨ ꯈꯝꯇꯣꯟ ꯇꯨꯝꯕꯗꯤ ꯌꯥꯔꯝꯗꯦ꯫ ꯃꯃꯤꯠ ꯑꯅꯤꯗꯨꯅ ꯉꯁꯥꯏ ꯑꯃꯨꯔꯩꯅ ꯄꯥꯈꯠꯄꯒꯤ ꯃꯇꯧꯗꯨ ꯑꯗꯨꯝ ꯎꯔꯝꯃꯤ꯫ ꯈꯝꯇꯣꯟ ꯅꯣꯛꯐꯦꯠ ꯇꯧꯗꯨꯅ "ꯑꯃꯨꯔꯩ, ꯅꯪꯁꯤ ꯃꯉꯥꯎꯗꯤ ꯐꯖꯅ ꯊꯤꯕꯖꯥꯠꯅꯤ꯫ ꯀꯩꯅꯣ ꯑꯩꯅ ꯉꯁꯤ ꯇꯨꯝꯕꯒ ꯌꯥꯗ꯭ꯔꯤꯕꯁꯤꯗ? ꯃꯤꯠꯁꯦ ꯍꯦꯛ ꯎꯏꯁꯤꯟꯕꯒ ꯑꯃꯨꯔꯩ ꯑꯗꯨꯝ ꯎꯔꯤꯕꯁꯤꯕꯣ? ꯑꯩꯒꯤꯁꯤꯕꯨ ꯑꯃꯨꯔꯩꯗꯣ ꯅꯨꯡꯁꯤꯔꯛꯂꯤꯕ ꯀꯥꯏꯗꯨꯔꯥ? ꯑꯃꯨꯔꯩꯗꯣ ꯔꯥꯁꯤ ꯃꯆꯥ ꯑꯃꯗꯤ ꯂꯩ꯫ ꯅꯍꯥꯟ ꯃꯈꯩꯗꯤ ꯑꯩꯅ ꯃꯨꯟꯅ ꯌꯦꯡꯁꯤꯜꯂꯨꯗꯕꯒꯤ ꯑꯣꯏꯔꯝꯃꯤ"꯫ ꯈꯝꯇꯣꯟ ꯑꯃꯨꯔꯩꯒꯤ ꯋꯥꯈꯜ ꯈꯟꯗꯨꯅ ꯃꯣꯃꯣꯟ ꯅꯣꯛꯂꯝꯃꯤ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ ꯑꯃꯨꯔꯩ ꯉꯟꯇꯥ ꯍꯧꯒꯠꯇꯨꯅ ꯏꯃꯨꯡꯒꯤ ꯊꯕꯛ ꯏꯪꯈꯥꯡ ꯂꯣꯏꯁꯤꯜꯂꯝꯃꯤ꯫ ꯑꯃꯨꯔꯩ ꯊꯕꯛ ꯌꯥꯝꯅ ꯐꯔꯝꯃꯤ, ꯑꯗꯨꯕꯨ ꯆꯥꯛ ꯊꯣꯡꯕꯗꯤ ꯌꯥꯝꯅ ꯇꯜꯂꯝꯃꯤ꯫ ꯇꯟꯖꯥ ꯑꯗꯨꯗ ꯂꯩꯃꯇꯣꯟꯁꯨ ꯃꯐꯤ ꯅꯥꯟꯅ ꯁꯦꯠꯇꯨꯅ ꯊꯣꯛꯂꯛꯏ꯫ "ꯏꯃꯥ, ꯀꯥꯏꯗ ꯑꯃꯨꯛ ꯆꯠꯇꯣꯏꯅꯣ ꯑꯌꯨꯛꯁꯤꯗ ꯀꯦꯊꯔꯒ ꯑꯃꯨꯛ ꯊꯣꯛꯂꯛꯏꯗꯨꯅ"? "ꯏꯃꯥꯁꯤ ꯅꯕꯣꯛꯇꯨ ꯅꯥꯔꯦ ꯍꯥꯏ, ꯅꯕꯣꯛꯀꯤ ꯃꯅꯥꯛꯇ ꯉꯥꯏꯍꯥꯛꯇ ꯆꯠꯂꯨꯒꯦ ꯍꯥꯏꯗꯅ ꯇꯧꯕꯅꯤ"꯫ "ꯆꯥꯛꯇꯤ ꯀꯃꯥꯏꯅ ꯇꯧꯕ"? "ꯆꯥꯛꯇꯣ ꯉꯁꯤꯗꯤ ꯅꯪꯅ ꯈꯔ ꯊꯣꯡꯉꯣ, ꯏꯃꯥꯒꯤꯗꯤ ꯍꯥꯞꯂꯨꯔꯅꯨ꯫ ꯅꯕꯣꯛ ꯍꯣꯏꯗ ꯄꯨꯟꯅ ꯆꯥꯃꯤꯟꯅꯔꯨꯔꯒꯦ"꯫ "ꯑꯩꯅ ꯊꯣꯡꯗꯣꯏꯕ ꯉꯝꯃꯔꯣꯏ ꯏꯃꯥ, ꯀꯣꯛ ꯊꯣꯡꯉꯝꯃꯒ ꯆꯠꯄ ꯌꯥꯕꯁꯤꯕꯨ ꯀꯨꯏꯗꯧꯁꯨ ꯅꯠꯇꯦ"꯫ "ꯍꯩ, ꯆꯠꯇꯧꯒꯤ ꯊꯣꯛꯂꯛꯂꯕ ꯑꯩꯅ ꯆꯥꯛꯈꯨꯝꯗ ꯆꯪꯗꯨꯅ ꯆꯥꯛ ꯑꯃꯨꯛ ꯊꯣꯡꯗꯣꯏꯕ? ꯉꯝꯂꯔꯣꯏ ꯆꯥꯛ ꯊꯣꯡꯕꯒ"꯫ "ꯏꯃꯥꯁꯨ ꯑꯩ ꯆꯥꯛ ꯊꯣꯡꯕ ꯇꯜꯂꯤ ꯍꯥꯏꯕ ꯈꯪꯂꯤꯕ ꯅꯠꯇ꯭ꯔꯣ"? "ꯑꯩ ꯆꯥꯛꯇꯣ ꯊꯣꯡꯕ ꯇꯜꯂꯗꯤ ꯆꯥꯔꯨꯔꯅꯨ ꯇꯣꯛꯑꯣ"꯫ ꯑꯁꯤ ꯍꯥꯏꯔꯝꯗꯨꯅ ꯂꯩꯃꯇꯣꯟꯗꯨ ꯆꯠꯈꯤꯔꯝꯃꯤ꯫ ꯑꯃꯨꯔꯩ ꯃꯃꯥꯅ ꯆꯠꯈꯤꯕꯗꯨ ꯌꯦꯡꯗꯨꯅ "ꯀꯌꯥꯗ ꯐꯠꯇ꯭ꯔꯤꯕ ꯅꯨꯄꯤꯅꯣ, ꯃꯆꯥꯏꯁꯦ ꯆꯥꯛ ꯊꯣꯡꯕ ꯇꯜꯂꯤ ꯍꯥꯏꯕ ꯈꯪꯉꯤꯅꯦꯕ꯫ ꯑꯩꯁꯨ ꯊꯣꯡꯉꯣꯏ, ꯄꯥꯕꯁꯨ ꯐꯤꯔꯣꯏ ꯂꯩ ꯍꯥꯏꯕꯅꯤ꯫ ꯑꯩꯁꯨ ꯏꯇꯥ ꯑꯄꯤꯛꯄꯤ ꯍꯣꯏꯗ ꯑꯣꯏꯅ ꯆꯥꯔꯨꯔꯒꯦ"꯫ ꯑꯁꯤ ꯈꯟꯅ ꯊꯕꯛꯁꯤꯡꯗꯨ ꯂꯣꯏꯁꯤꯜꯂꯝꯂꯒ ꯑꯄꯤꯛꯄꯤ ꯍꯣꯏꯗ ꯆꯠꯈꯤꯔꯝꯃꯤ꯫ ꯅꯨꯡꯊꯤꯜꯒꯤ ꯃꯇꯝꯅꯤ꯫ ꯑꯄꯤꯛꯄꯤꯒ ꯑꯃꯨꯔꯩꯒꯗꯨ ꯄꯣꯠꯐꯝꯗ ꯁꯤꯡꯖꯨ ꯆꯥꯕ ꯂꯥꯛꯂꯝꯃꯤ꯫ ꯌꯥꯏꯃꯒ ꯈꯝꯇꯣꯟꯒꯁꯨ ꯂꯥꯛꯂꯝꯃꯤ꯫ ꯅꯍꯥꯟ ꯃꯈꯩ ꯑꯃꯨꯔꯩ ꯎꯕꯗ ꯁꯥꯎꯗꯧꯒꯤꯗ ꯇꯧꯔꯒ ꯂꯩꯕ ꯅꯨꯄꯥꯗꯣ ꯉꯁꯤꯗꯤ ꯑꯃꯨꯔꯩ ꯎꯕꯗ ꯅꯣꯛꯇꯨꯅ "ꯏꯇꯥꯎ, ꯑꯃꯨꯔꯩ ꯍꯣꯏꯁꯦ ꯁꯤꯡꯖꯨ ꯆꯥꯔꯤ ꯃꯥꯜꯂꯤ, ꯆꯪꯉꯨꯁꯤ ꯂꯥꯎ"꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯈꯝꯇꯣꯟꯅ ꯃꯥꯡ ꯊꯥꯗꯨꯅ ꯆꯠꯈꯤ꯫ ꯌꯥꯏꯃꯃꯥꯗꯤ ꯃꯇꯥꯎꯒꯤ ꯉꯁꯤꯒꯤ ꯃꯇꯧꯗꯨ ꯎꯕꯗ ꯏꯉꯛ ꯉꯛꯏ꯫ "ꯀꯩꯅꯣ ꯉꯁꯤ ꯑꯁꯤꯕꯨ ꯏꯇꯥꯎ ꯈꯝꯇꯣꯟꯁꯤꯕꯨ ꯉꯥꯎꯔꯕ꯭ꯔꯥ ꯀꯩꯅꯣ? ꯑꯃꯨꯔꯩ ꯎꯕ ꯌꯥꯗꯕ ꯃꯥꯅ ꯑꯃꯨꯔꯩ ꯎꯔꯦꯅ ꯆꯪꯈ꯭ꯔꯤꯕꯁꯤꯕꯣ"? ꯑꯁꯤ ꯈꯟꯅ ꯃꯥꯁꯨ ꯃꯇꯥꯎ ꯈꯝꯇꯣꯟꯒꯤ ꯃꯇꯨꯡ ꯏꯟꯅꯔꯛꯏ꯫ ꯈꯝꯇꯣꯟ ꯑꯃꯨꯔꯩꯗ ꯌꯦꯡꯗꯨꯅ "ꯑꯃꯨꯔꯩ, ꯅꯣꯏ ꯁꯤꯡꯖꯨ ꯆꯥꯏꯔꯣ? ꯑꯩꯁꯨ ꯈꯔ ꯆꯥꯒꯦ"꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯐꯝꯊꯗꯨꯅ ꯁꯤꯡꯖꯨ ꯑꯗꯨꯕꯨ ꯆꯥꯔꯝꯃꯤ꯫
Ngasigi kamtongi mataw asida apikpiga amureygadi ngakpana loirami yaima ingak ngakna. Taw, koino toidu? Apikpiya amurey saunu ko. Ikoi tausi thasi thanau khra hobani. Saudi da ta yaima singju jasi lao. Yaima su phamthare. Yaima singju yonbi ahnu pi do on sinduna. Ine singju ga boraga kita hapi rauba. Hoi hapakki. Kamton do singju sana sana amurey da su yengzari amurey madi kamton gi migyeng aduda hainadabana loire. Apikpiga yaimagadi tawriba mataw aduda ingak ngakna yengduna leirammi. Amurey ita singju sabasu loirabanina chatlase. Apikpina wahaygi tawringai amureygi makhutu paiduna chinglaga pukhirami. Kamton amureyna satkibadu nokmi tawduna yenglam matawgi matawduda yaimana huyare khari yengadi nahan makhaina uba yadi saudugi tawrale hausikna nokmi ga tawradana nangise amurey pamairo ita ai ngarangdagi amurey se nusiba phawre nangamta amurey da haibiyu ngamjaroi nang adum haijau kamtonna amurey haibiyu haiduna yaimada takli amureyga apikpigasu chatna wari sarami ita amurey ta kamtongi mityengdo nangbu mana nusiba mali amurey chatlambudu leptuna kayebau sikido apikpi pakatna kaishu haide nang hausikta ta kamtonna ai nusiba mali na haidudi adudi soiduna haidokibani saung amurey su nokpet tawduna aisu khalini ta kamtongi mityengdo ai nusiba mali na ado nang ta kamtonna nusi hairekladi yagadra yani amurey do ikaira mali chenkirami asumna yaimaga pikpigani sinduna amureyga kamtonga nungsinarami nongma amureyna umangda satpada saji ama kanbirami sajidu lairembina onba saji oirami lairembiduna amureyda apamba poramani jau haiduna hairami amureysu khulladuna sap phanglibadu kokhanbiyu haiduna haijarami isa imom nangna niriba borado aina pigani umanga sida sajidugi mitam amasa sajidubu khurumsau adoirabadi sap kokani lairembina hairakpadumak khulleikai miyamda hairami umangda sajigi mitam amasaduna lai khurumbadagi sap adu koktuna masa poklami amureibu khulleikai gi misingna yamna thagatnarami amureysu kamtonga luhonglami matam kharagi tung amureidu masanupa amaga nupi amaga phaibok poklami asumnu khul adu amureygi mapaldagi sap adu koktuna nungaina leiki